ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯂꯟꯆꯦꯟꯕꯤ ꯃꯉꯥ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯇꯣꯝꯕꯤ ꯃꯄꯨꯔꯣꯏꯕ ꯂꯩꯅ ꯂꯩꯅ ꯅꯨꯄꯥ ꯀꯣꯏꯕꯤꯅꯤ꯫ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯏꯕꯣꯍꯜꯗꯤ ꯅꯥꯗꯨꯅ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯗꯅ ꯐꯃꯨꯡꯗ ꯇꯥꯗꯨꯅ ꯑꯗꯨꯝ ꯂꯩꯔꯤ꯫ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤ ꯂꯩ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯃꯥ ꯂꯧꯗꯅ ꯏꯔꯥꯡ ꯂꯣꯏꯅ ꯐꯩ꯫ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯅꯨꯡꯁꯤꯊꯣꯏꯗꯨ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯗꯒꯤ ꯅꯨꯄꯥ ꯑꯃꯒ ꯈꯪꯅꯔꯝꯃꯤ꯫ ꯃꯅꯥꯎꯅꯨꯄꯤ ꯑꯇꯣꯝꯕꯤ ꯇꯣꯟꯗꯤ ꯑꯉꯥꯡ ꯈꯔ ꯑꯣꯏꯖꯔꯤ꯫ ꯑꯗꯨꯅ ꯀꯦꯕ ꯅꯥꯟꯕ ꯐꯤꯔꯣꯜ ꯑꯍꯟꯕ ꯁꯦꯠꯄ ꯈꯔ ꯄꯥꯝꯖꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ꯫ नुपा नहा कोईबई वादी लेट्री। तोम्बीना हे नुंसी नंग लेकाई नुपा कोई हाइनैको मदो इमाना पामदे लेकाई ओइरसु ग्यान ताबा अमत्तसु कोइरमुदना युराई चुबदबु करीदा पामदरा कोइनरिनोबो नंगनु नकोक्तो संथी हानब्रो। नुंसी थोइना युराई खरा चुरसु नुंसी खरजानी पंगतक तौरगा अस खंगदेदा पंगनोंदा नुंसीदा अइदी इचादी हौदोंगी माई पालमेना इकाइबे याम खंगलमद्रे इमादा हाइबे याबो वानी हाइबे यादबनी करीम खंदना हाइरिबनिने करिगि नुंसीबा हयें वाई द पुंसिदो मांगनी हे नंगबो युराई चुरसु सेल खरदि पाइदना आई नोंगाइने लेरुदोइने मी इमा नंगबो करिदबो नोंगाइदौरिबा सेल खितंग पाइबदोरो अदुना कैदौदोरिबा मचिल मनाउ यामना यामिको अदुना लन थुम येंथोकनबदा नखोइगिदी नवादुना यु थकपदा लोइसिनख्रनि अदैदी इमा अई यामना वारिया युमदुदा लैबा ngममरोइना तौरो अदुदनी अइना नमाइदुदने अइना तोंग्लिबा सेंडलसिना ताना ताना कन्दोइसि। तोन्ना अस नोइ अनिगे वारिदो तानिंग्रे अइखोइ चेदी ता हेमबना लोइजरेन लेजरसिदा ता हेमबगी योनमदो नोंमगी नमहौद्रदी मसा नुंगाइतबिना चानुपीसिदा नंगना फना nganglसु जंगलरोइमा हाइरुरनो वा मांगनबनी अदुइ सरुक सेल खिता पिरओ। तोम्बीना हैनो करिगी सेलनो नंगना अंगांग नंगना सेलदा अदुम नीबो ओइना तौरदना करिबु तौरिनो खंगदे। ओ फिरोल अनौबा पुरा अमनिये अदु लैरुगे नचासे लैसाबिने लैसाबी हनुरबी इमा नंग फाउ फिरोल अनौबा अमत्ता उबा यादे लैदौगे ममागी मचानीना अइसु पंगलैदा लैनिंगे। नुंसिथोइना इमा सेल दो खरे हेना पीको अदुगा तोन नंगना लैपा कांदा एगिसु खरा यावरो से सेल हाइदो सी पुरो अइना खरे हेना सु पीरबनी होरेन कैथेलदगिने हैरा खरा सु येंगलो अदुगा अचा अथकसु खरा येंगलगा लैरो चलो चलो ngannadi हलो नंगे हौनबी नता इरांग कनबी मयामदुगने लंबीदा सा सादुना कोइचा चलगा लैनुको होय हे हनुबी पंगांगना nganगनु तानिंग्रे नमाना चा ओइरोइदबो वारी मयाम पुथोक्तना मतम लेलमो अइ चलुखिगे। तोंदु चटख्रबा मतुंग तोम्बीदु मचानुपी अहलदा ओनसिनदुना हंगलमी बेमा ननाउ नुपीना अइबो हनुबी हाइरिसिबु अइबु कयाम अहल ओइरगेनि हे अइना सोमदा लैसाबीबु ओइनिंगि कानसिदा अहलगा ओइद्रिदा याम नहा ओइरि अइखोइगे पुन्ना लैसाबी फामिनरी इरांगदि अइखोइ तोन इबानीदगी इमानबु हेना फरिने थोंगान फाउथोकपैबु फनिक फी फजब सेलगा थोइने कनानबु येंबिनीना तौरिनो खंगदे है नोइ नवानी येंगनीना केरिबा खंब्रा करी मचा मसुनु खंगदे अइंगोंदा असुक यामनी येंसिनबसिबु हैनु ngakto ओइने हेक तौरदना। तोम्बी होइगे लेकाइदुदा पाखंग अरिबा अमा लै अदुगा तोम्बीगे इरांग यामना तौनै नुपादुना नुपी फंगदबगा अदै तोम्बीनागा इरांग फबनी मपुरोइबा फंगी फमुंगदगे हौगट्रबनीना मागी नुपीना करी तौरी मचाना कैदौरी करीमता येंसिनबा ngambasु नत्ते अदुना तोम्बीसु मचा अनीसु मनिंग लोइना तौवी ममाना पामदे यादे फना हाइरसु हेमबगदे अदुम नुंसिनरमी ngasisu मखोइ अनि खुनगी लंपाक्तुदा उनरी हेमबना इबेमा अइगी फिरोल खरा सुदोबो लैबनी अदु नंग खरा सुदो नत्रदि अइ सेनिंगाय अमता लैट्री। नुंसिथोइना फी सुरमदाइगुम्बा फिरोल लैरमदाइगुम्बदी अइसे खंगनौना हेक नुंसिरमगनिने
ꯅꯪꯒꯤ ꯅꯆꯦꯁꯨ ꯅꯃꯥ ꯆꯤꯟꯒꯟꯕꯤꯁꯨ ꯌꯥꯝ ꯂꯩꯗꯨꯗ ꯍꯥꯏꯕꯗꯤ ꯀꯩꯗꯧꯒꯦ? ꯅꯨꯡꯁꯤꯕꯩ ꯋꯥꯗꯤ ꯑꯗꯨꯝ ꯅꯨꯡꯁꯤꯗ. ꯀꯔꯤꯅꯣ? ꯉꯁꯤ ꯐꯥꯎꯗ ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯗꯦ ꯀꯥꯏꯅ ꯍꯥꯏꯕꯒ ꯌꯥꯎꯈ꯭ꯔꯕ? ꯏꯃꯥꯒ ꯏꯆꯦꯒ ꯂꯩꯔꯁꯨ ꯑꯩꯒꯤ ꯐꯤꯔꯣꯜꯗꯤ ꯁꯨꯕꯤꯗꯦ. ꯑꯩꯁꯦ ꯑꯩꯈꯣꯏ ꯃꯥꯅ ꯄꯣꯛꯄ ꯃꯆꯥ ꯅꯠꯇꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦ. ꯅꯣꯡꯃꯇ ꯑꯩꯒꯤ ꯀꯩꯒꯨꯝꯕ ꯑꯃꯠꯇ ꯇꯧꯕꯤꯗꯦ. ꯑꯗꯨꯏ ꯅꯪꯁꯦ ꯀꯅꯥ ꯅꯠꯇꯦ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯈꯜꯂꯒ ꯍꯥꯏꯕꯅꯤꯗ. ꯅꯪꯒꯤ ꯅꯨꯄꯤꯅꯤ ꯈꯜꯂꯤꯕ ꯑꯩꯅ ꯌꯨ ꯊꯛꯀꯅꯨ ꯍꯥꯏꯕꯗꯤ ꯅꯪ ꯌꯥꯕ꯭ꯔꯣ? ꯑꯩꯅ ꯉꯥꯡꯕ ꯅꯪ ꯇꯥꯕ꯭ꯔꯣ? ꯅꯪ ꯌꯨ ꯊꯛꯀꯅꯨ ꯍꯥꯏꯕꯗ ꯁꯨꯝ ꯌꯥꯔꯛꯇ꯭ꯔꯗꯤꯀꯣ ꯑꯩꯁꯨ ꯌꯨ ꯊꯛꯂꯛꯀꯅꯤꯀꯣ. ꯅꯪꯅ ꯌꯨꯔꯥꯏ ꯆꯨꯗꯅ ꯑꯩꯈꯣꯏ ꯃꯥꯅ ꯏꯕꯥꯅꯤꯒꯤ ꯃꯔꯤꯁꯤ ꯌꯥꯗ꯭ꯔꯦ. ꯑꯣ, ꯅꯣꯏ ꯃꯥꯅ ꯑꯩꯕꯨ ꯄꯥꯝꯗ꯭ꯔꯕ? ꯑꯗꯨꯒ ꯅꯣꯏ ꯃꯥꯅ ꯌꯥꯗ꯭ꯔꯦꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯕꯨ ꯀꯣꯏꯔꯒ ꯂꯩꯔꯝꯅꯤꯀꯣ? ꯍꯦ ꯄꯨꯐꯠꯇ, ꯅꯪꯒꯨꯝꯕ ꯃꯤꯠ ꯌꯥꯝꯕ ꯃꯥꯟꯕ꯭ꯔꯣ? ꯅꯨꯄꯤ ꯎꯕ ꯈꯨꯗꯤꯡ ꯏꯔꯥꯡ ꯇꯧꯁꯤꯟꯕꯗꯣ ꯅꯪꯗꯤ. ꯅꯁꯥꯅ ꯅꯕꯨꯛ ꯁꯦꯞꯄꯕꯅꯤ나 ꯑꯩꯁꯨ ꯁꯦꯞꯄꯝꯒꯅꯤ ꯁꯤꯅꯦꯕ ꯅꯪꯅ ꯈꯜꯂꯤꯁꯦ. ꯅꯣꯡꯃꯗꯤ ꯑꯩꯅ ꯁꯥꯎꯔꯛꯇꯅꯅꯦ ꯅꯃꯤꯠꯇꯣ ꯀꯣꯊꯣꯛꯀꯅꯤꯍꯦ. ꯅꯨꯄꯤꯗ ꯏꯔꯥꯡ ꯌꯥꯝ ꯇꯧꯖꯅꯨ ꯅꯪ. ꯍꯦ, ꯑꯗꯨꯗꯤ ꯁꯨꯝ ꯏꯆꯜ ꯅꯨꯄꯤ ꯉꯥꯛꯇꯅꯤꯅ ꯐꯥꯒꯤ ꯇꯧꯕꯅꯤꯍꯦ. ꯑꯩꯒꯤꯗꯤ ꯅꯪ ꯂꯩꯔꯤꯁꯤꯗꯤ. ꯀꯅꯥꯃꯨꯛ ꯍꯟꯅ ꯌꯦꯡꯉꯨꯗꯣꯏꯅꯣ? ꯌꯥꯔꯦ, ꯅꯒꯨꯟ ꯈꯪꯉꯤ. ꯇꯧꯕꯤꯔꯅꯨ ꯇꯥꯠꯇꯣ. ꯆꯠꯂꯣ, ꯐꯤ ꯁꯨꯗꯧ ꯂꯩ ꯍꯥꯏꯗꯨ ꯂꯧꯔꯨꯁꯣ. ꯑꯩ ꯁꯨꯕꯤꯔꯒꯦ. ꯍꯌꯦꯡꯗꯤ ꯑꯩ ꯊꯕꯛ ꯂꯩ. ꯍꯌꯦꯡ ꯀꯩ ꯊꯕꯛ ꯂꯩꯒꯦ ꯍꯥꯏꯁꯦ? ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯎꯅꯗꯧ ꯂꯩꯕ꯭ꯔꯥ ꯅꯪ? ꯑꯩꯈꯣꯏ ꯏꯇꯥ ꯃꯌꯥꯝ ꯆꯥꯛ ꯆꯥꯅꯁꯦꯅ ꯍꯥꯏꯅꯕꯅꯤ. ꯌꯥꯔꯤꯁꯦ, ꯁꯨꯝ ꯉꯥꯡꯗꯅ ꯂꯩꯔꯅꯨ. ꯅꯐꯤ ꯅꯔꯣꯜꯗꯣ ꯂꯧꯔꯨꯁꯨ ꯆꯠꯂꯣ. ꯐꯤ ꯁꯨꯅꯕ ꯀꯣꯟꯁꯨ ꯄꯨꯔꯛꯎꯀꯣ. ꯍꯦꯝꯕꯁꯨ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯃꯐꯤ ꯃꯔꯣꯜ ꯂꯧꯔꯨꯔꯒ ꯅꯨꯡꯁꯤꯊꯣꯏꯗ ꯁꯨꯍꯜꯂꯤ. ꯑꯗꯨꯒ ꯃꯥꯁꯨ ꯐꯝꯗꯨꯅ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯁꯥꯗꯨꯅ ꯉꯥꯏꯕꯤꯔꯤ. ꯃꯗꯨ ꯃꯃꯥꯇꯣꯝꯕꯤꯅ ꯎꯔꯨꯔꯤ. ꯁꯥꯎꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ. ꯑꯗꯨꯒ ꯃꯆꯥ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯤ. ꯅꯨꯡꯁꯤꯊꯣꯏꯗꯨ ꯍꯔꯥꯎꯅ ꯍꯜꯂꯛꯂꯝꯃꯤ. ꯂꯥꯎ, ꯅꯄꯥꯒꯤ ꯐꯤꯔꯣꯜ ꯁꯨꯒꯗꯕ ꯌꯥꯝꯅ ꯂꯩ. ꯑꯗꯨ ꯁꯨꯔꯨ ꯂꯥꯎ. ꯉꯝꯃꯔꯣꯏ, ꯑꯩ ꯋꯥꯔꯦ. ꯏꯃꯥꯗꯨꯝ ꯁꯨꯔꯨꯁꯨ, ꯑꯩ ꯉꯥꯏꯍꯥꯛ ꯇꯨꯝꯃꯨꯒꯦ. ꯏꯆꯥꯗꯤ ꯌꯥꯝ ꯋꯥꯔꯝꯃꯅꯤ. ꯌꯨꯔꯥꯏ ꯆꯨꯕꯗꯒꯤ ꯐꯤꯔꯣꯜ ꯁꯨꯔꯨꯕꯗ ꯅꯨꯡꯁꯥ ꯁꯥꯗꯤ ꯈꯪꯗꯈꯩ ꯌꯥꯝ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯇꯅ ꯁꯨꯕꯗꯤ ꯋꯥꯔꯝꯃꯣꯏ. ꯅꯪꯕꯨ ꯍꯦꯛ ꯄꯣꯛꯄ ꯅꯄꯥꯒꯤ ꯐꯤꯔꯣꯜ ꯈꯔ ꯁꯨ ꯍꯥꯏꯕꯗꯤ ꯁꯨꯅꯤꯡꯉꯝꯃꯣꯏꯅꯦ ꯅꯪ. ꯑꯦ, ꯏꯃꯥꯗꯤ ꯀꯃꯥꯏ ꯈꯪꯉꯤꯕ? ꯑꯩꯈꯣꯏ ꯇꯣꯟꯅ ꯍꯥꯏꯔꯛꯏꯔꯥ? ꯈꯪꯉꯤꯕꯗꯨ ꯑꯉꯥꯡꯗꯣ. ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯥꯕꯒꯤꯗꯤ ꯏꯃꯥ ꯅꯪ ꯂꯩꯔꯤꯁꯤꯗꯤ. ꯃꯥꯗꯤ ꯁꯨꯕꯤꯅꯤꯡꯉꯥꯏ ꯀꯅꯥꯁꯨ ꯂꯩꯇꯦꯅ ꯇꯧꯕꯅꯤꯗ. ꯃꯤꯒꯤ ꯃꯆꯦꯁꯨ ꯃꯃꯥꯁꯨ ꯑꯗꯩ ꯃꯇꯩꯃꯁꯨ ꯂꯩꯔꯤꯕ ꯃꯌꯥꯝꯗꯣ ꯀꯅꯥꯝꯇ ꯍꯦꯛ ꯂꯩꯇꯕ ꯑꯣꯏꯔꯦ. ꯃꯤꯒꯤ ꯃꯆꯥꯗꯤ ꯃꯃꯥꯅ ꯇꯧꯒꯗꯕ ꯊꯕꯛꯇꯣ ꯃꯆꯥꯅ ꯇꯧꯅꯕ ꯍꯣꯠꯅꯩ. ꯑꯗꯨꯒ ꯅꯣꯏꯅ ꯏꯃꯥꯅ ꯂꯣꯏꯅ ꯇꯧꯖꯅꯤꯅ ꯂꯩꯔꯤꯕꯅꯤꯅꯦ. ꯐꯈ꯭ꯔꯦꯗ ꯑꯩꯒꯤ ꯏꯆꯥꯁꯤꯡꯁꯦ. ꯑꯣ, ꯑꯝꯇ ꯁꯨꯕꯤꯗꯦꯌꯦ. ꯑꯗꯨꯒꯤ ꯁꯨꯔꯣꯏꯅꯤ. ꯌꯨꯝꯗꯨꯗ ꯃꯤ ꯑꯃ ꯑꯣꯏꯅ ꯃꯁꯤꯡ ꯊꯥꯕ ꯃꯤ ꯅꯠꯇꯦ. ꯑꯗꯨꯗꯅꯦꯕ ꯅꯪꯅ ꯍꯌꯦꯡꯋꯥꯏ ꯂꯩꯕ ꯅꯨꯡꯉꯥꯏꯅꯤꯅ ꯈꯟꯗꯅ ꯈꯪꯅꯔꯤꯕꯗꯣ. ꯏꯃꯥ, ꯅꯪ ꯑꯗꯨꯝ ꯉꯥꯡꯍꯧꯔꯣ. ꯑꯩ ꯉꯥꯏꯍꯥꯛ ꯇꯨꯝꯃꯨꯔꯒꯦ. ꯃꯤꯒꯤ ꯃꯃꯥꯁꯤꯡꯗꯤ ꯃꯃꯥꯅ ꯁꯨꯃꯥꯏꯅ ꯀꯅꯥꯁꯨ ꯉꯥꯡꯉꯝꯃꯣꯏ. ꯅꯨꯡꯁꯤꯊꯣꯏꯗꯨ ꯃꯃꯥꯅ ꯀꯔꯤ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯄ ꯉꯥꯏꯔꯝꯗꯅ ꯆꯪꯈ꯭ꯔꯦ. ꯃꯃꯥꯇꯣꯝꯕꯤꯗꯨ ꯃꯥꯡꯒꯣꯟꯗ ꯂꯦꯞꯇꯨꯅ ꯆꯪꯈ꯭ꯔꯤꯕ ꯃꯆꯥꯅꯨꯄꯤ ꯇꯥꯅꯕ ꯂꯥꯎꯍꯧꯏ. ꯑꯩꯕꯨ ꯌꯥꯝꯅ ꯉꯥꯡꯅꯤꯡꯗꯅ ꯉꯥꯡꯕ ꯃꯥꯟꯕ꯭ꯔꯅꯦꯍꯦ? ꯅꯣꯏꯁꯨ ꯃꯤꯒꯤ ꯃꯆꯥꯗꯧꯅ ꯒ꯭ꯌꯥꯟ ꯂꯣꯏꯅ ꯇꯥꯎꯅꯦ. ꯑꯗꯨꯗꯗꯤ ꯑꯩꯁꯨ ꯀꯩꯁꯨ ꯉꯥꯡꯉꯣꯏꯅꯦꯍꯦ. ꯃꯣꯏꯒꯤ ꯐꯅꯕ ꯍꯥꯏꯕꯤꯔꯒ ꯑꯩꯕꯨ ꯃꯃꯥ ꯐꯠꯇꯕꯤ ꯃꯆꯥ ꯅꯨꯡꯁꯤ ꯈꯪꯗꯕꯤꯒ ꯇꯥꯍꯟꯗꯅ ꯐꯔꯣꯏꯗ꯭ꯔꯤꯕ ꯃꯆꯥ ꯉꯥꯛꯇꯅꯤꯍꯦ ꯅꯣꯏ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯅꯨꯡꯁꯤꯊꯣꯏꯗꯨ ꯃꯇꯥ ꯂꯩꯔꯥꯡ ꯍꯣꯏꯗ ꯆꯥꯛ ꯆꯥꯅꯁꯦꯅ ꯍꯥꯏꯈꯤꯕꯗꯨꯒꯤ ꯂꯥꯛꯂꯝꯃꯤ. ꯃꯇꯥ ꯂꯣꯏꯅ ꯁꯨꯔꯤ. ꯌꯥ ꯂꯥꯡꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅꯔꯤ. ꯇꯥꯂꯛꯇꯨꯗ ꯃꯇꯥ ꯂꯩꯔꯥꯡꯅ ꯇꯨꯃꯤꯟꯅ ꯅꯨꯡꯁꯤꯊꯣꯏꯒꯤ ꯅꯥꯀꯣꯡꯗ ꯑꯁ꯭ꯋꯥꯏ ꯐꯥꯎꯊꯣꯛꯂꯨꯁꯦ ꯍꯥꯏꯔꯝꯃꯤ. ꯑꯗꯨꯒꯗꯤ ꯂꯩꯔꯥꯡꯒ ꯈꯪꯅꯔꯤꯕ ꯅꯨꯄꯥꯗꯨ ꯂꯥꯛꯄꯒꯤ ꯎꯅꯕ ꯊꯣꯛꯂꯛꯄ ꯑꯣꯏꯔꯝꯃꯤ. ꯅꯨꯡꯁꯤꯊꯣꯏꯅ, ꯑꯦ, ꯅꯪꯒꯤ ꯊꯕꯛꯁꯤꯗꯤ ꯅꯋꯥ ꯎꯅꯕ ꯑꯣꯏꯔꯦ. ꯉꯁꯤ ꯎꯅꯗ꯭ꯔꯗꯤ ꯅꯪ ꯎꯅꯅꯕ ꯃꯇꯝꯒ ꯑꯃꯠꯇ ꯂꯩꯔꯝꯃꯔꯣꯏ. ꯇꯥꯟꯗꯤ ꯑꯣꯟꯊꯣꯛꯅ ꯆꯥꯈꯤꯗ꯭ꯔꯦꯗ. ꯂꯩꯔꯥꯡꯅ, ꯌꯥꯗꯗꯅ ꯇꯧꯔꯤꯅꯦ ꯅꯪꯕꯣ. ꯀꯨꯏꯔꯨꯏ, ꯁꯠ ꯎꯅꯔꯒ ꯊꯥꯗꯣꯛꯈꯤꯒꯦꯕ. ꯅꯪꯅꯦ, ꯑꯁꯤꯗ ꯑꯩꯒꯤ ꯅꯨꯄꯥꯁꯤꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯃꯥꯟꯅꯕꯁꯦ ꯑꯁꯤꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯉꯥꯏꯌꯨ. ꯑꯗꯣ ꯀꯨꯏꯔꯛꯀꯅꯨꯀꯣ. ꯅꯪ ꯀꯨꯏꯔꯗꯤ ꯑꯩꯗꯤ ꯏꯊꯟꯇ ꯁꯠ ꯂꯥꯎꯅ ꯆꯠꯈꯤꯅꯤꯀꯣ. ꯂꯩꯔꯥꯡꯒꯤ ꯅꯨꯄꯥꯒꯤ ꯃꯃꯥꯟꯅꯕꯗꯨ ꯃꯁꯛꯁꯨ ꯑꯗꯨꯝ ꯐꯖꯩ. ꯑꯗꯨꯗ ꯅꯨꯡꯁꯤꯊꯣꯏꯗꯨ ꯉꯥꯎꯔꯝꯃꯤ. ꯃꯃꯥꯟꯅꯕꯗꯨꯅꯁꯨ ꯅꯨꯡꯁꯤꯊꯣꯏꯕꯨ ꯄꯥꯝꯖꯔꯝꯃꯤ. ꯃꯍꯥꯛꯇꯤ ꯅꯨꯄꯤ ꯑꯃꯨꯛꯐꯥꯎ ꯀꯣꯏꯖꯔꯛꯇ꯭ꯔꯤꯕ ꯅꯨꯄꯥꯅꯤ. ꯅꯨꯡꯁꯤꯊꯣꯏꯅ, ꯇꯥꯗꯒꯤ ꯃꯤꯡꯕꯨ ꯀꯔꯤ ꯀꯧꯕꯒꯦ? ꯋꯥꯁꯨ ꯉꯥꯡꯗꯦ. ꯇꯥꯗꯁꯤ ꯌꯥꯝ ꯂꯦꯝꯕ ꯃꯥꯜꯂꯤꯀꯣ. ꯑꯩꯔꯣ? ꯁꯅꯥꯊꯣꯏ ꯀꯧ. ꯑꯩꯁꯦ ꯅꯨꯄꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯀꯌꯥ ꯍꯩꯇꯦ. ꯑꯗꯨꯅ ꯀꯔꯤ ꯍꯥꯟꯅ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯗꯅ ꯇꯧꯕꯅꯤ. ꯑꯗꯣ
ꯏꯆꯜꯒꯤꯗꯤ ꯃꯤꯡ ꯀꯩ ꯀꯧꯒꯦ? ꯅꯨꯡꯁꯤꯊꯣꯏ ꯀꯧꯏ ꯇꯥꯗ꯫ ꯍꯧꯖꯤꯛ ꯃꯇꯝꯗ ꯇꯥꯗꯒꯨꯝꯕ ꯅꯨꯄꯥꯁꯦ ꯑꯣꯟꯊꯣꯛꯅ ꯇꯥꯡꯈ꯭ꯔꯤ꯫ ꯅꯨꯄꯤ ꯎꯕ ꯌꯥꯗꯕ ꯅꯨꯄꯥ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯔꯤ꯫ ꯇꯥꯗꯨꯗ ꯂꯩꯒꯗꯕ ꯅꯨꯄꯤꯗꯨꯗꯤ ꯃꯔꯥꯏꯕꯛ ꯌꯥꯝꯅ ꯐꯔꯗꯧꯅꯤ꯫ ꯑꯗꯨꯗ ꯏꯕꯦꯝꯃ ꯅꯨꯄꯤꯕꯨ ꯂꯩꯇ꯭ꯔꯤꯅꯦ ꯇꯧꯔꯤꯁꯤ꯫ ꯊꯃꯣꯏꯁꯤꯅ ꯈꯣꯏꯗꯥꯕ ꯑꯃꯐꯥꯎ ꯍꯦꯛ ꯊꯦꯡꯅꯔꯛꯇ꯭ꯔꯤ꯫ ꯑꯗꯨꯕꯨ ꯑꯃꯗꯤ ꯊꯦꯡꯅꯔꯤ, ꯃꯁꯥꯅ ꯌꯥꯔꯛꯄ ꯌꯥꯔꯛꯇꯕꯗꯤ ꯈꯪꯗ꯭ꯔꯤ꯫ ꯌꯥꯔꯛꯀꯅꯤꯗ꯫ ꯇꯥꯗꯗꯤ ꯁꯛꯁꯨ ꯐꯖꯩ, ꯒ꯭ꯌꯥꯟꯁꯨ ꯇꯥꯏꯗꯣ꯫ ꯅꯨꯄꯤꯗꯨꯗ ꯁꯠ ꯍꯥꯏꯖꯤꯜꯂꯣ꯫ ꯀꯅꯥꯅ ꯈꯪꯕ, ꯅꯨꯄꯤꯗꯨꯁꯨ ꯇꯥꯗꯅ ꯍꯥꯏꯔꯛꯄ ꯉꯥꯏꯔꯝꯕꯁꯨ꯫ ꯂꯩꯔꯥꯡꯅ: ꯋꯥꯔꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯤꯗ ꯑꯅꯤꯁꯦ꯫ ꯑꯗꯨ ꯅꯨꯡꯁꯤ, ꯏꯕꯥꯅꯤꯁꯨ ꯃꯣꯏ ꯃꯌꯥꯝꯅ ꯂꯣꯏꯅ ꯉꯥꯏꯅꯔꯝꯂꯅꯤ꯫ ꯆꯠꯂꯁꯤ, ꯇꯥꯗ ꯍꯣꯏꯁꯨ ꯆꯠꯈ꯭ꯔꯁꯅꯨ꯫ ꯂꯩꯔꯥꯡꯒ ꯅꯨꯡꯁꯤꯊꯣꯏꯒꯁꯨ ꯍꯜꯂꯛꯂꯤ꯫ ꯅꯨꯡꯁꯤꯊꯣꯏꯅ: ꯅꯣꯏ ꯇꯥꯗꯒꯤ ꯃꯃꯥꯟꯅꯕꯗꯣ ꯃꯁꯛ ꯌꯥꯝ ꯐꯖꯩꯅꯦ, ꯏꯆꯝ ꯆꯝꯕꯁꯨ ꯃꯥꯜꯂꯤ꯫ ꯐꯖꯗ꯭ꯔꯥ ꯃꯁꯛꯇꯣ? ꯅꯨꯄꯤꯁꯨ ꯑꯃꯨꯛꯐꯥꯎ ꯀꯣꯏꯗ꯭ꯔꯦ ꯍꯥꯏꯕꯅꯤ, ꯃꯔꯜꯁꯨ ꯌꯥꯝ ꯄꯥꯏꯕꯅꯤ, ꯃꯊꯟꯇꯁꯨ ꯄꯣꯛꯄ꯫ ꯅꯨꯡꯁꯤꯊꯣꯏꯗꯨ ꯅꯨꯃꯤꯠꯇꯨꯗꯒꯤ ꯁꯅꯥꯊꯣꯏꯕꯨ ꯄꯥꯝꯈ꯭ꯔꯦ꯫ ꯍꯦꯝꯕꯕꯨ ꯈꯔ ꯂꯩꯊꯣꯔꯛꯂꯤ꯫ ꯈꯔ ꯈꯠꯅ ꯈꯔ ꯂꯥꯎꯅ ꯇꯧꯗꯨꯅ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯇꯣꯝꯕꯤꯒ ꯄꯥꯈꯪ ꯑꯔꯤꯕꯗꯨꯒ ꯏꯔꯥꯡ ꯇꯧꯅꯕꯗꯨ ꯈꯪꯂꯗꯨꯅ ꯊꯤꯅ ꯊꯤꯅ ꯉꯥꯡꯅꯕ ꯍꯧꯔꯛꯈꯤ꯫ ꯅꯣꯡꯃꯗꯤ ꯇꯣꯝꯕꯤꯒꯤ ꯃꯄꯨꯔꯣꯏꯕꯒꯤ ꯄꯣꯛꯃꯤꯟꯅꯕ ꯃꯆꯦ ꯈꯨꯟꯗꯨꯗ ꯃꯌꯨꯝ ꯄꯥꯟꯕꯤꯗꯣ ꯂꯥꯛꯇꯨꯅ ꯇꯣꯝꯕꯤ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯗ ꯀꯟꯅ ꯉꯥꯡꯂꯤ꯫ ꯍꯩ ꯇꯣꯝꯕꯤ, ꯊꯣꯛꯂꯛꯎ ꯂꯥꯎ, ꯅꯪꯕꯨ ꯋꯥꯔꯛꯀꯦ ꯍꯥꯏꯗꯅ ꯑꯩ ꯂꯥꯛꯂꯤꯕꯅꯤ꯫ ꯏꯅꯝꯃ ꯂꯥꯛꯂꯤꯕ꯭ꯔꯣ? ꯑꯩꯅ ꯀꯔꯤ ꯑꯁꯣꯏꯕ ꯊꯕꯛ ꯇꯧꯈꯤꯕ ꯌꯥꯎꯒꯦ ꯏꯅꯝꯃꯅ ꯑꯩꯕꯨ ꯋꯥꯔꯛꯀꯦ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ? ꯏꯕꯨꯡꯉꯣꯁꯨ ꯄꯨꯊꯣꯔꯛꯎ, ꯏꯃꯨꯡꯗ ꯑꯗꯨꯝ ꯂꯩꯃꯟꯗꯅꯅꯦ ꯃꯃꯤꯠꯁꯨ ꯃꯅꯥꯁꯨ ꯂꯣꯏꯅ ꯇꯥꯡꯉꯕ꯭ꯔꯥ ꯈꯪꯗꯦ ꯃꯥꯁꯨ꯫ ꯇꯣꯝꯕꯤꯗꯨ ꯏꯃꯨꯡ ꯆꯪꯈꯤꯗꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯃꯥꯅ ꯁꯝꯗꯨꯅ ꯄꯨꯔꯛꯂꯒ ꯃꯥꯡꯒꯣꯟꯗꯨꯗ ꯐꯝꯍꯜꯂꯤ꯫ ꯃꯥꯁꯨ ꯅꯥꯀꯟꯗꯨꯗ ꯐꯝꯊꯔꯛꯂꯤ꯫ ꯏꯕꯨꯡꯉꯣ, ꯅꯪ ꯂꯩꯀꯥꯏꯁꯤꯅ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝꯁꯤ ꯀꯔꯤꯃꯠꯇ ꯇꯥꯗꯕ꯭ꯔꯣ ꯅꯪꯕꯨ? ꯅꯣꯏ ꯑꯅꯤꯕꯨ ꯏꯀꯥꯏꯕꯒ ꯑꯃꯠꯇ ꯐꯥꯎꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯃꯤ? ꯏꯕꯣꯍꯜꯅ: ꯆꯦ, ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯑꯗꯨꯛ ꯌꯥꯝꯅ ꯁꯥꯎꯔꯤꯗꯨꯕꯣ? ꯂꯩꯀꯥꯏꯅ ꯀꯩꯀꯩ ꯍꯥꯏꯅꯒꯦ? ꯑꯩꯗꯤ ꯃꯄꯥꯟ ꯐꯖꯅ ꯊꯣꯛꯇꯕꯅꯤꯅ ꯈꯪꯗꯦ꯫ ꯑꯩꯒꯤ ꯅꯨꯄꯤꯅꯁꯨ ꯏꯆꯥꯁꯤꯡꯅꯁꯨ ꯄꯥꯎꯒ ꯀꯔꯤꯃꯠꯇ ꯇꯝꯗꯦ꯫ ꯆꯤꯟꯁꯤꯅ ꯐꯥꯎ ꯍꯦꯛ ꯄꯟꯕꯗ ꯇꯨꯀꯠꯆꯩꯅꯦꯍꯦ꯫ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯂꯩꯅ ꯂꯩꯅ ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯏꯔꯥꯡ ꯇꯧꯕ ꯉꯝꯕꯤ ꯅꯨꯄꯤꯁꯤꯕꯨ ꯀꯔꯝꯕ ꯅꯨꯄꯤꯅꯣ? ꯃꯆꯥꯁꯤꯡꯁꯨ ꯂꯩꯁꯥꯕꯤ ꯂꯣꯏꯅ ꯐꯥꯔꯕ, ꯃꯌꯨꯝ ꯄꯥꯟꯕ ꯌꯥꯕ ꯃꯇꯝꯁꯤꯗ ꯂꯩꯁꯥꯕꯤ ꯁꯥꯗꯅ, ꯅꯣꯏꯕꯨ ꯒ꯭ꯌꯥꯟ ꯑꯁꯨꯛ ꯌꯥꯝ ꯇꯥꯗ꯭ꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯀꯩꯅꯣ ꯏꯅꯝꯃ, ꯀꯗꯥꯏꯗꯒꯤ ꯄꯨꯔꯛꯄ ꯋꯥꯅꯣ? ꯃꯤꯁꯤꯅꯅꯤꯗ ꯑꯗꯨꯏ ꯋꯥꯗꯨꯗꯤ꯫ ꯆꯨꯝꯃꯤꯁꯨ ꯈꯪꯗꯦ, ꯑꯔꯥꯟꯕꯅꯤꯁꯨ ꯈꯪꯗꯦ꯫ ꯄ꯭ꯔꯞ ꯂꯥꯛꯂꯒ ꯃꯤꯒꯤ ꯌꯨꯝ ꯊꯨꯒꯥꯏꯒꯦ ꯇꯧꯕꯤꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯏꯅꯝꯃ? ꯑꯩ ꯃꯃꯥ, ꯅꯪ ꯋꯥ ꯉꯥꯡꯂꯛꯀꯅꯨ, ꯇꯨꯃꯤꯟ ꯂꯩꯌꯨ꯫ ꯏꯆꯦ, ꯀꯅꯥꯅ ꯍꯥꯏꯔꯛꯄ ꯄꯥꯎꯅꯣ ꯑꯗꯨꯕꯨ? ꯑꯁꯦꯡꯕꯔꯣ? ꯑꯩꯒꯤꯗꯤ ꯍꯦꯛ ꯏꯔꯦꯡꯈꯥꯛꯀꯤ ꯏꯅꯥꯎꯅꯨꯄꯥꯅꯤ꯫ ꯑꯗꯨꯗ ꯑꯩꯅ ꯀꯔꯤꯒꯤ ꯅꯣꯏꯒꯤ ꯌꯨꯝ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯒꯅꯤ? ꯃꯗꯨ ꯇꯧꯔꯒ ꯑꯩꯒꯤ ꯇꯣꯡꯖꯕꯁꯦ ꯀꯔꯤꯅꯣ? ꯏꯕꯨꯡꯉꯣ, ꯅꯪꯅꯗꯤ ꯃꯄꯥꯟ ꯊꯣꯛꯇꯅ ꯅꯪꯒꯤ ꯅꯨꯄꯤꯅ ꯀꯩꯗꯧꯔꯤ? ꯀꯗꯥꯏ ꯆꯠꯂꯤ ꯌꯦꯡꯁꯤꯟꯕ ꯉꯝꯗ꯭ꯔꯕꯅꯤꯅ ꯅꯪꯒꯤ ꯅꯨꯄꯤꯅ ꯁꯣꯝꯗ ꯃꯅꯤꯡ ꯇꯧꯗꯅ ꯂꯩꯔꯦꯅꯦꯍꯦ꯫ ꯂꯩꯀꯥꯏꯒꯤ ꯃꯤ ꯈꯪꯗꯕ ꯌꯥꯎꯗ꯭ꯔꯕꯅꯤ꯫ ꯑꯩꯗꯤꯅꯦ ꯏꯀꯥꯏꯕꯅ ꯁꯤꯗꯧꯔꯤ꯫ ꯅꯣꯏꯕꯨ ꯋꯥꯈꯜ ꯇꯥꯍꯟꯒꯦ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕꯅꯦ ꯑꯩ꯫ ꯃꯃꯥ, ꯀꯩꯅꯣ ꯏꯆꯦꯅ ꯍꯥꯏꯔꯤꯁꯦ? ꯁꯦꯡꯅ ꯈꯨꯝꯃꯨ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ꯫ ꯇꯣꯝꯕꯤ ꯀꯞꯁꯤꯟꯅꯗꯨꯅ: ꯃꯈꯣꯏ ꯄꯥꯕꯨꯡ, ꯑꯩꯕꯨ ꯊꯥꯖꯕꯤꯗ꯭ꯔꯕꯔꯣ? ꯑꯩ ꯀꯔꯤꯁꯨ ꯑꯔꯥꯟꯕ ꯇꯧꯖꯗꯤꯌꯦ꯫ ꯏꯁꯣꯔꯒꯨꯝꯂꯕ ꯏꯄꯨꯔꯣꯏꯕ ꯂꯩꯅ ꯂꯩꯅ ꯑꯩꯅ ꯀꯔꯝꯅ ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯏꯔꯥꯡ ꯇꯧꯒꯅꯤ? ꯂꯩꯀꯥꯏꯅ ꯑꯩꯕꯨ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯁꯟꯗꯣꯛꯄꯤꯕꯅꯦ꯫ ꯏꯆꯥ ꯂꯩꯁꯥꯕꯤ ꯐꯥꯔꯕꯤ 2 ꯂꯩꯔꯕꯅꯦ꯫ ꯑꯩꯅ ꯍꯧꯖꯤꯛ ꯑꯗꯨꯒꯨꯝꯕ ꯇꯧꯕꯒꯤ ꯃꯇꯝꯂꯣ? ꯑꯩ ꯂꯥꯟꯗꯤꯌꯦ ꯃꯈꯣꯏ ꯄꯥꯕꯨꯡ, ꯑꯩꯕꯨ ꯊꯥꯖꯕꯤꯌꯣ꯫ ꯏꯁ, ꯑꯣꯟꯊꯣꯛꯅ ꯃꯥꯜꯍꯟꯕ ꯍꯩꯈ꯭ꯔꯦꯗ ꯀꯣ ꯏꯕꯦꯝꯃ꯫ ꯃꯤꯅ ꯉꯥꯡꯅꯔꯛꯂꯤꯕꯗꯣ ꯅꯁꯥꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯔꯨꯕꯒꯤꯅꯤ꯫ ꯅꯪꯅ ꯀꯔꯤꯁꯨ ꯇꯧꯔꯨꯗꯅ ꯃꯤꯅ ꯅꯪꯕꯨ ꯄꯥꯎꯊꯣꯛꯄꯤꯕ ꯌꯥꯕ ꯅꯠꯇꯦ꯫ ꯂꯩꯀꯥꯏ ꯃꯤꯅ ꯍꯥꯏꯅꯕꯗꯁꯨ ꯅꯠꯇꯦ, ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅ ꯃꯃꯤꯠꯃꯛꯅ ꯎꯈ꯭ꯔꯕꯅꯦ꯫ ꯅꯈꯣꯏ ꯑꯅꯤꯅ ꯅꯣꯛ ꯅꯣꯛꯇꯅ ꯋꯥꯔꯤ ꯁꯥꯗꯅ ꯂꯩꯍꯧꯕꯗꯣ ꯑꯩꯒꯤ ꯅꯨꯄꯥꯗꯨꯅꯅꯦ ꯑꯩꯉꯣꯟꯗ ꯇꯝꯂꯛꯄ ꯀꯥꯟꯗꯗꯤ ꯑꯩꯅ ꯏꯆꯜꯗꯤ ꯑꯗꯨꯒꯨꯝꯕ ꯇꯧꯔꯣꯏ, ꯑꯐꯕ ꯅꯨꯄꯤꯅꯤ ꯍꯥꯏꯗꯅ ꯀꯟꯈꯠꯄꯤꯔꯤꯕ꯫ ꯑꯗꯨꯒ ꯅꯪꯅ ꯇꯧꯔꯝꯂꯤꯁꯤꯗꯤ ꯌꯥꯝꯅ ꯈꯦꯠꯅꯈ꯭ꯔꯦꯗ ꯏꯕꯦꯝꯃ꯫ ꯏꯅꯝꯃ, ꯑꯩꯕꯨ ꯑꯗꯨꯛ ꯂꯥꯟꯅ ꯂꯧꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯣꯡ ꯐꯥꯗꯣꯛ ꯊꯦꯡꯅꯕꯗ ꯋꯥꯔꯤ ꯑꯗꯨꯛ ꯁꯥꯟꯅꯕꯒꯤ ꯇꯧꯕꯅꯤ꯫ ꯃꯗꯨꯒꯤ ꯅꯨꯄꯥꯗꯨꯒ ꯑꯩꯒ ꯏꯔꯥꯡ ꯇꯧꯅꯩ ꯀꯣꯏꯅꯩ ꯍꯥꯏꯕꯗꯤ ꯂꯥꯟꯒꯅꯤ꯫ ꯑꯆꯨꯝ ꯑꯔꯥꯟ ꯍꯥꯟꯅ ꯊꯤꯖꯤꯟꯕꯤꯌꯨ꯫ ꯅꯨꯄꯥꯗꯨꯒ ꯑꯩꯒ ꯈꯪꯅꯩ ꯍꯥꯏꯕꯒꯤ ꯑꯁꯦꯡꯕ ꯄ꯭ꯔꯃꯥꯟ ꯄꯨꯊꯣꯛꯄꯤꯔꯛꯎ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯂꯥꯜꯂꯝꯕ ꯊꯣꯛꯂꯕꯁꯨ
ꯑꯩ ꯏꯁꯥꯅ ꯏꯔꯥꯜ ꯌꯥꯖꯗꯨꯅ ꯌꯨꯝꯁꯤꯗꯒꯤ ꯆꯠꯆꯈꯤꯒꯦ꯫ ꯏꯕꯣꯍꯜꯗꯨ ꯈꯟꯐꯝ ꯈꯪꯗ꯭ꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯊꯥꯖꯒꯗ꯭ꯔꯥ, ꯃꯥꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕꯤ ꯃꯆꯦꯕꯨ ꯊꯥꯖꯒꯗ꯭ꯔꯥ ꯎꯪꯗꯨꯅ ꯂꯩ꯫ ꯑꯩꯗꯤ ꯅꯣꯏꯒꯤ ꯐꯅꯕ ꯍꯥꯏꯕꯤꯔꯒ ꯑꯩꯕꯨ ꯅꯤꯡꯉꯣꯜ ꯌꯨꯝꯒꯥꯏꯕꯤ ꯇꯥꯍꯜꯂꯕ꯫ ꯏꯕꯨꯡꯉꯣ, ꯅꯪꯁꯨ ꯅꯆꯦꯅ ꯍꯥꯏꯕ ꯊꯥꯖꯗꯗꯨꯅ ꯅꯪꯒꯤ ꯅꯨꯄꯤꯅ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯗꯨꯅ ꯊꯥꯖꯔꯕ꯫ ꯐꯔꯦ ꯐꯔꯦ, ꯅꯣꯏꯅ ꯑꯗꯨꯛ ꯐꯠꯇꯅ ꯈꯜꯂꯕꯗꯤ ꯑꯗꯨꯒꯅꯤ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯅꯨꯡꯁꯤꯗꯨꯅ ꯏꯃꯨꯡꯁꯦ ꯀꯥꯏꯍꯟꯅꯤꯡꯗꯨꯗꯨꯅ ꯑꯩꯅ ꯅꯣꯏꯕꯨ ꯋꯥꯔꯛꯄ ꯂꯥꯛꯈꯤꯕꯅꯤ꯫ ꯀꯣꯟꯅ ꯅꯪꯅ ꯃꯤꯃꯥꯡꯗ ꯏꯀꯥꯏꯕ ꯅꯪꯕꯗꯣ ꯏꯆꯦ ꯌꯦꯡꯕ ꯉꯝꯂꯣꯏ꯫ ꯐꯔꯦ ꯐꯔꯦ, ꯑꯩ ꯆꯠꯂꯒꯦ꯫ ꯑꯗꯨꯕꯨ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯌꯨꯝꯁꯤꯗ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯈꯣꯡꯒꯨꯟ ꯇꯥꯈ꯭ꯔꯔꯣꯏ꯫ ꯏꯆꯦ, ꯑꯩ ꯅꯪꯉꯣꯟꯗ ꯂꯥꯟꯅ ꯈꯟꯕ ꯂꯩꯇꯦ꯫ ꯏꯆꯦꯅ ꯍꯥꯏꯕ ꯑꯩ ꯊꯥꯖꯩ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯒꯅꯨ꯫ ꯍꯤꯡꯅ ꯍꯤꯡꯅ ꯑꯁꯤꯕꯒ ꯆꯞ ꯃꯥꯟꯅꯔꯕ ꯅꯅꯥꯎ ꯑꯩꯒꯤ ꯏꯆꯦ ꯅꯠꯇꯅ ꯀꯅꯥ ꯂꯩꯔꯤꯕꯒꯦ? ꯏꯆꯦꯒꯤꯁꯨ ꯌꯨꯝꯅꯦ ꯃꯁꯤ, ꯑꯗꯨꯅ ꯃꯇꯨꯡ ꯌꯨꯝꯁꯤꯗ ꯆꯪꯂꯛꯂꯔꯣꯏ ꯍꯥꯏꯕꯗꯨꯗꯤ ꯍꯥꯏꯕꯤꯒꯅꯨ꯫ ꯏꯕꯨꯡꯉꯣ, ꯉꯁꯤꯗꯤ ꯏꯆꯦ ꯄꯨꯛꯅꯤꯡ ꯈꯔ ꯅꯨꯡꯁꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯏꯃꯥ ꯄꯥꯕꯗꯣ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯏꯃꯥꯅ ꯅꯪꯒꯤꯗꯃꯛ ꯀꯌꯥꯝꯅ ꯋꯥꯖꯈꯤꯕ, ꯀꯔꯤꯗ ꯁꯣꯏꯈꯤꯒꯗꯒꯦ ꯍꯥꯏꯗꯨꯅ ꯆꯦꯛꯁꯤꯟꯅ ꯁꯤꯟꯅꯖꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯏꯃꯥ ꯂꯩꯇ꯭ꯔꯕꯅꯤꯅ ꯅꯆꯦ ꯑꯩꯅ ꯃꯃꯥ ꯁꯛꯅ ꯅꯪꯕꯨ ꯁꯤꯟꯅꯕꯅꯤ, ꯑꯗꯨꯒ ꯅꯣꯏꯅ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯏ꯫ ꯑꯩ ꯆꯠꯂꯨꯈꯤꯒꯦ꯫ ꯅꯣꯏ ꯐꯖꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯌꯨꯀꯣ꯫ ꯏꯕꯣꯍꯜꯒꯤ ꯃꯆꯦꯗꯨ ꯃꯈꯣꯏꯕꯨ ꯋꯥꯔꯧꯅ ꯆꯠꯈ꯭ꯔꯦ꯫ ꯏꯕꯣꯍꯜ ꯃꯆꯦꯗꯨ ꯀꯧꯖꯩ, ꯑꯗꯨꯕꯨ ꯃꯆꯦꯅ ꯍꯟꯅ ꯌꯦꯡꯕꯤꯔꯝꯗ꯭ꯔꯦ꯫ ꯇꯣꯝꯕꯤꯗꯤ ꯃꯕꯨꯛꯅꯤꯡꯗꯗꯤ ꯍꯔꯥꯎꯔꯤꯕꯅꯤ꯫ ꯃꯥꯒꯤ ꯌꯦꯠꯄꯤꯅꯕ ꯀꯅꯥꯁꯨ ꯂꯩꯔꯔꯣꯏ ꯈꯜꯂꯨꯕꯗ ꯌꯥꯔꯤꯁꯦ ꯃꯈꯣꯏ ꯄꯥꯕꯨꯡ, ꯏꯆꯦꯅ ꯉꯥꯏꯍꯥꯛ ꯁꯥꯎꯅꯤꯡꯕꯒꯤ ꯉꯥꯡꯖꯔꯤꯅꯤ꯫ ꯀꯩꯗꯧꯕꯒꯤ ꯌꯨꯝꯗ ꯆꯪꯉꯛꯑꯣꯏꯗꯣꯏꯅꯣ? ꯑꯗꯨꯅ ꯌꯥꯝ ꯍꯦꯟꯅꯁꯨ ꯈꯟꯖꯤꯟꯕꯤꯔꯨꯔꯅꯨ, ꯍꯣꯔꯦꯟ ꯏꯁꯥꯃꯨꯛ ꯅꯨꯡꯉꯥꯏꯔꯣꯏ꯫ ꯑꯣꯏ, ꯅꯪ ꯑꯩꯉꯣꯟꯗ ꯋꯥ ꯉꯥꯡꯂꯛꯀꯅꯨ꯫ ꯑꯩ ꯑꯁꯦꯡꯕ ꯊꯤꯒꯠꯈꯤꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯍꯦꯛ ꯆꯨꯝꯂꯝꯂꯕ ꯑꯩ ꯅꯪꯕꯨ ꯉꯥꯛꯄꯤꯕ ꯉꯝꯃꯣꯏ꯫ ꯏꯆꯦꯅ ꯉꯁꯤ ꯑꯩꯕꯨ ꯋꯥꯔꯧꯅ ꯆꯠꯈ꯭ꯔꯤꯕꯁꯦ ꯅꯪꯅ ꯊꯣꯛꯍꯟꯕꯅꯤ, ꯒ꯭ꯌꯥꯟ ꯇꯥꯎ ꯅꯪ꯫ ꯏꯕꯣꯍꯜꯗꯨ ꯃꯈꯣꯡꯗꯨ ꯁꯦꯛ ꯁꯦꯛꯇꯅ ꯏꯃꯨꯡ ꯆꯪꯈ꯭ꯔꯤ꯫ ꯇꯣꯝꯕꯤꯗꯤ ꯀꯩꯁꯨ ꯄꯥꯈꯠꯄ ꯂꯩꯇꯦ, ꯃꯔꯝꯗꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗꯤ ꯅꯤꯡꯊꯤꯅ ꯆꯠꯄ ꯉꯝꯕꯁꯨ ꯅꯠꯇꯦ꯫ ꯑꯗꯨꯅ ꯀꯔꯝꯅ ꯑꯆꯨꯝꯕ ꯊꯤꯒꯠꯀꯅꯤ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯑꯗꯨꯅ ꯊꯋꯥ ꯁꯥꯗꯦ, ꯃꯥꯒꯤ ꯊꯣꯛꯄ ꯑꯗꯨꯝ ꯂꯩ꯫ ꯅꯨꯃꯤꯠꯁꯤꯗꯒꯤ ꯏꯕꯣꯍꯜꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯗꯨꯅ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡ ꯅꯨꯄꯥ ꯑꯃ ꯀꯧꯗꯨꯅ ꯌꯨ ꯂꯧꯍꯜꯂꯨꯗꯨꯅ ꯌꯨ ꯈꯔ ꯈꯔ ꯊꯛꯄ ꯑꯃꯨꯛ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯨꯡꯁꯤꯊꯣꯏꯗꯨ ꯂꯩꯔꯥꯡꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯗ ꯂꯩꯔꯥꯡꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯪ ꯂꯥꯛꯄ ꯇꯥꯟ ꯌꯥꯝ ꯆꯥꯔꯤ꯫ ꯑꯩꯁꯨ ꯅꯣꯏꯗ ꯂꯥꯛꯀꯦ ꯇꯧꯔꯝꯕꯅꯤ, ꯅꯪꯒ ꯋꯥꯔꯤꯝꯇ ꯁꯥꯟꯅꯒꯦꯅ ꯇꯧꯔꯝꯕꯅꯤ꯫ ꯏꯕꯦꯝꯃ ꯍꯣꯏꯗꯤ ꯊꯕꯛ ꯌꯥꯝ ꯆꯤꯟꯕꯅꯤꯅ ꯅꯣꯡꯃꯇ ꯑꯩꯈꯣꯏꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯗꯤ ꯂꯩꯇꯦ꯫ ꯑꯩꯅ ꯂꯥꯛꯄ ꯅꯠꯇ꯭ꯔꯗꯤ ꯑꯩꯅꯕꯨ ꯂꯥꯛꯑꯁꯨ ꯅꯪꯅꯕꯨ ꯂꯥꯛꯑꯁꯨ ꯆꯞ ꯃꯥꯟꯅꯩꯁꯦ꯫ ꯑꯗꯨꯏ ꯁꯔꯨ ꯋꯥ ꯑꯃ ꯍꯥꯏꯕꯤꯒꯦꯁꯦ꯫ ꯀꯩꯅꯣ ꯍꯥꯏꯔꯛꯑꯣ, ꯑꯃꯨꯛ ꯀꯣꯊꯗꯅ ꯂꯩ꯫ ꯑꯗꯨꯕꯨꯔꯣ, ꯅꯍꯥꯟꯒꯤ ꯇꯥ ꯁꯅꯥꯊꯣꯏꯗꯣ ꯑꯗꯨꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯐꯕ ꯅꯨꯄꯥ ꯍꯥꯏꯁꯦ ꯐꯪꯕ ꯋꯥꯕꯅꯤꯀꯣ꯫ ꯑꯩꯗꯤ ꯌꯥꯍꯟꯅꯤꯡꯉꯤ꯫ ꯅꯪꯅ ꯀꯔꯤ ꯈꯜꯂꯤꯕ? ꯄꯥꯎꯈꯨꯝ ꯑꯃ ꯄꯤꯗꯕꯗꯤ ꯌꯥꯔꯣꯏ꯫ ꯇꯥ ꯍꯦꯟꯕꯗꯨꯕꯨ ꯀꯃꯥꯏꯅ ꯍꯨꯟꯇꯣꯛꯑꯝꯅꯤ? ꯑꯩꯁꯨ ꯇꯥ ꯁꯅꯥꯊꯣꯏꯗꯣ ꯄꯥꯝꯕꯨꯗꯤ ꯄꯥꯝꯃꯤ, ꯑꯗꯣ ꯇꯥ ꯍꯦꯟꯕꯁꯨ ꯀꯨꯏꯅ ꯈꯪꯅꯔꯛꯄ ꯑꯣꯏꯕꯅꯤꯅ ꯊꯥꯗꯣꯛꯄ ꯉꯝꯗꯧ ꯃꯥꯟꯗ꯭ꯔꯤ꯫ ꯅꯪꯒꯤ ꯌꯨ ꯉꯥꯎꯕꯗꯣ ꯑꯗꯨꯒꯤ ꯋꯥꯔꯣ ꯍꯥꯏꯁꯦ? ꯑꯩꯗꯤ ꯄꯥꯎ ꯌꯥꯝ ꯇꯥꯏꯀꯣ, ꯃꯗꯨꯏ ꯅꯨꯄꯥꯗꯣ ꯃꯃꯤꯠ ꯌꯥꯝ ꯉꯥꯎꯕ ꯃꯥꯜꯂꯤꯅꯦ꯫ ꯅꯨꯄꯤ ꯐꯅꯌꯥꯝ ꯌꯥꯝꯃꯦꯀꯣ ꯃꯥꯅ ꯅꯨꯡꯁꯤꯅ ꯍꯥꯏꯔꯦ ꯍꯥꯏꯅ ꯇꯥꯕꯗꯤ꯫ ꯑꯗꯨꯒꯨꯝꯕ ꯅꯨꯄꯥꯗꯨꯗ ꯅꯪꯅ ꯅꯨꯡꯁꯤꯗꯅ ꯑꯁꯥ ꯊꯝꯃꯤꯗꯣ ꯀꯥꯟꯅꯔꯣꯏ ꯏꯕꯦꯝꯃ꯫ ꯇꯥ ꯁꯅꯥꯊꯣꯏꯗꯤ ꯌꯥꯍꯧ, ꯃꯁꯛꯁꯨ ꯐꯖꯩꯗꯣ, ꯃꯔꯜꯁꯨ ꯂꯩꯗꯣ, ꯒ꯭ꯌꯥꯟꯁꯨ ꯇꯥꯏ꯫ ꯑꯁꯤꯒꯨꯝꯕ ꯅꯨꯄꯥꯗꯤ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯐꯪꯉꯔꯣꯏ ꯏꯕꯦꯝꯃ ꯅꯪ꯫ ꯃꯇꯥꯅ ꯑꯗꯨꯝꯅꯒ ꯍꯥꯏꯖꯤꯜꯂꯛꯄꯗꯨꯗ ꯅꯨꯡꯁꯤꯊꯣꯏꯗꯨ ꯏꯀꯥꯏꯔꯤ꯫ ꯃꯥꯁꯨ ꯁꯅꯥꯊꯣꯏꯗꯨ ꯈꯔ ꯈꯔ ꯄꯥꯝꯕꯒ ꯍꯦꯟꯕꯒꯤ ꯃꯑꯣꯡꯒ ꯁꯥꯎꯅꯤꯡꯂꯦ ꯃꯥꯁꯨ꯫ ꯍꯣꯏꯗ, ꯃꯥꯅ ꯅꯨꯄꯤ ꯈꯨꯗꯤꯡ ꯆꯒꯠ ꯆꯒꯠ ꯇꯧꯔꯒ ꯑꯩꯗꯤ ꯁꯨꯝ ꯃꯥꯕꯨ ꯅꯨꯡꯁꯤꯔꯤꯅꯦ ꯍꯥꯏꯗꯨꯅ ꯂꯩꯒꯗ꯭ꯔꯥ? ꯇꯥ ꯁꯅꯥꯊꯣꯏꯗꯣ ꯌꯥꯔꯦ ꯍꯥꯏꯈ꯭ꯔꯣ? ꯍꯣꯏꯅꯦ, ꯑꯗꯨꯃꯥꯏ ꯈꯔꯁꯨ ꯈꯟꯇꯣꯛꯑꯣꯕ꯫ ꯑꯩ ꯍꯌꯦꯡ ꯄꯥꯎ ꯍꯥꯏꯈ꯭ꯔꯒꯦ, ꯍꯔꯥꯎꯕꯅ ꯂꯣꯏꯔꯅꯤ ꯃꯣꯏꯁꯨ꯫ ꯅꯨꯃꯤꯠꯁꯤꯗꯩ ꯅꯨꯡꯁꯤꯊꯣꯏꯒ ꯁꯅꯥꯊꯣꯏꯒ ꯀꯣꯏꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯅꯈ꯭ꯔꯦ꯫ ꯃꯩꯕꯨ ꯐꯤꯅ ꯀꯌꯥꯝ ꯀꯨꯏꯅ ꯀꯨꯞꯇꯨꯅ ꯊꯝꯕ ꯉꯝꯒꯅꯤ? ꯁꯅꯥꯊꯣꯏꯒ ꯅꯨꯡꯁꯤꯊꯣꯏꯒ ꯀꯣꯏꯅꯕꯩ ꯄꯥꯎꯗꯨ ꯍꯦꯝꯕꯁꯨ ꯇꯥꯔꯤ꯫ ꯑꯗꯨꯅ ꯅꯨꯡꯁꯤꯊꯣꯏꯕꯨ ꯎꯅꯁꯤ ꯍꯥꯏꯅ ꯀꯧꯊꯣꯛꯂꯝꯃꯤ꯫ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯧꯗꯣ ꯁꯠ ꯁꯠ ꯍꯥꯏꯔꯛꯑꯣ, ꯑꯩ ꯊꯕꯛ ꯂꯩꯍꯧꯔꯤ ꯌꯨꯝꯗ, ꯀꯨꯏꯕ ꯌꯥꯔꯣꯏ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯒꯁꯤ ꯎꯅꯅꯤꯡꯉꯝꯃꯔꯣꯏꯅꯦ, ꯑꯍꯦꯟꯕ ꯑꯃ ꯂꯩꯔꯕꯅꯤꯅ, ꯅꯠꯇ꯭ꯔꯥ? ꯑꯗꯨꯛ ꯊꯥꯖꯕ ꯅꯪꯅ ꯁꯨꯃꯥꯏꯅ ꯊꯥꯖꯕ ꯃꯥꯡꯍꯜꯂꯛꯀꯅꯤ ꯈꯜꯂꯨꯗꯦ꯫ ꯀꯔꯤꯅꯣ ꯎꯅꯁꯦꯅ ꯀꯧꯊꯣꯛꯑꯒ ꯆꯣꯏꯔꯣꯜ ꯄꯥꯔꯣꯜ ꯄꯉꯥꯡꯗ ꯉꯥꯡꯉꯤꯗꯨꯅ? ꯅꯪꯕꯨ ꯌꯨ ꯊꯛꯃꯟꯗꯅ ꯉꯥꯎꯔꯕ꯭ꯔꯣ? ꯉꯥꯎꯔꯗꯤꯅꯦ ꯅꯌꯨꯝꯗ ꯇꯨꯃꯤꯟꯅ ꯇꯨꯝꯃꯨꯁꯣ, ꯑꯩꯒꯤ ꯃꯇꯝ ꯃꯥꯡꯍꯟꯒꯅꯨ꯫ ꯈꯨꯟ ꯊꯪꯅꯕꯗꯒꯤ ꯅꯨꯄꯥ ꯑꯃꯒ ꯅꯪꯒ ꯈꯪꯅꯩ ꯍꯥꯏꯗꯣ ꯑꯩ ꯈꯪꯉꯝꯃꯣꯏꯗꯕ ꯃꯥꯟꯕ꯭ꯔꯣ? ꯍꯥ?
ꯅꯃꯥꯅꯁꯨ ꯑꯩ ꯄꯥꯝꯗꯦ ꯅꯨꯄꯥꯗꯨꯁꯨ ꯃꯔꯜ ꯌꯥꯝꯅ ꯂꯩꯕꯗꯨꯗ ꯑꯩꯗꯤ ꯀꯩꯁꯨ ꯂꯩꯇꯅ ꯈꯜꯂꯒ ꯃꯤꯔꯥꯏꯔꯝꯕ ꯅꯠꯇ꯭ꯔꯣ ꯑꯍꯦꯟꯕ ꯄꯥꯝꯃꯤꯅꯦ ꯅꯪꯗꯤ ꯅꯪꯅ ꯅꯨꯄꯤ ꯑꯉꯥꯡꯗ ꯆꯒꯠ ꯆꯒꯠ ꯇꯧꯕꯗꯨꯗꯤ ꯑꯩ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯈꯟꯕ꯭ꯔꯣ ꯑꯩꯁꯨ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯈꯥꯡꯂꯒ ꯑꯗꯨꯝ ꯂꯥꯛꯄ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯐꯥꯎꯔꯤꯕ ꯁꯥꯎꯅꯤꯡꯕ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯩꯁꯨ ꯐꯥꯎꯔꯤꯕꯅꯤ ꯑꯗꯨ ꯅꯪꯅ ꯀꯩ ꯈꯪꯕꯤꯒꯦ ꯍꯥ ꯅꯪꯒꯤ ꯑꯋꯥꯕꯇꯟ ꯑꯋꯥꯕꯅꯤ ꯈꯟꯕ ꯑꯩꯒꯤ ꯑꯋꯥꯕꯗꯤ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕ ꯑꯗꯨ ꯅꯪꯅ ꯑꯗꯨ ꯇꯧꯅꯨ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯈꯣꯠꯇꯦ ꯐꯖꯅ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯑꯗꯨꯗꯤ ꯅꯠꯇꯦ ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯀꯣꯏꯕꯗꯨꯗꯤ ꯍꯦꯟꯃꯟꯗ꯭ꯔꯣ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯟꯅ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯅꯨꯄꯤꯗ ꯏꯔꯥꯡ ꯇꯧꯒꯅꯨ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯅꯪꯅ ꯇꯥꯕꯤꯈꯤꯕ꯭ꯔꯣ ꯍꯧꯖꯤꯛꯇ ꯑꯩꯕꯨ ꯑꯔꯥꯟꯕ ꯇꯥꯍꯜꯂꯛꯀꯅꯨ ꯍꯦꯝꯕꯒ ꯅꯨꯡꯁꯤꯊꯣꯏꯒ ꯃꯈꯣꯏ ꯑꯅꯤꯃꯛ ꯇꯨꯃꯤꯟ ꯉꯥꯏꯍꯥꯛ ꯂꯩꯅꯩ ꯑꯗꯨꯒ ꯍꯦꯝꯕꯅ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ ꯐꯔꯤꯁꯦ ꯂꯣꯏꯅ ꯇꯣꯛꯂꯁꯤ ꯑꯩ ꯀꯩꯅꯣꯝꯃ ꯍꯥꯏꯒꯦ ꯅꯪ ꯌꯥꯎ ꯍꯥꯏꯔꯛꯑꯣ ꯀꯩꯅꯣ ꯉꯁꯤ ꯏꯕꯥꯅꯤ ꯆꯦꯜꯂꯁꯤ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ ꯅꯪꯒ ꯀꯥꯏꯅꯕ ꯉꯝꯃꯣꯏ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯌꯥꯔꯣꯀꯣ ꯅꯨꯡꯁꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯅꯨꯡꯁꯤꯊꯣꯏꯁꯨ ꯍꯦꯝꯕꯕꯨ ꯅꯨꯡꯁꯤꯔꯤꯕꯅꯤ ꯀꯔꯤꯒꯤꯗꯤ ꯅꯨꯡꯁꯤꯔꯣꯏ ꯑꯗꯨ ꯀꯨꯏꯅ ꯂꯣꯏꯅꯔꯛꯂꯕꯅꯤꯅ ꯃꯈꯣꯏ ꯑꯅꯤ ꯅꯨꯃꯤꯠꯇꯨꯗ ꯆꯦꯟꯕ ꯍꯥꯏꯗꯨ ꯑꯣꯏꯈ꯭ꯔꯦ ꯃꯃꯥ ꯇꯣꯝꯕꯤꯗꯤ ꯃꯆꯥꯅꯨꯄꯤꯅ ꯍꯦꯝꯕꯗ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎꯗꯨ ꯇꯥꯕꯗ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯔꯤ ꯀꯞꯄꯋꯣ ꯂꯥꯎꯕꯋꯣ ꯂꯩꯀꯥꯏ ꯀꯨꯝꯍꯩ ꯑꯃ ꯑꯣꯏꯔꯤ ꯑꯗꯨꯕꯨ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯂꯥꯛꯇꯨꯅ ꯉꯟꯅ ꯊꯤꯟꯕꯤꯔꯛꯎ ꯍꯥꯏꯅ ꯌꯥꯅꯗꯨꯅ ꯅꯨꯡꯁꯤꯊꯣꯏꯕꯨ ꯃꯅꯦꯝꯃꯀꯨ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟ ꯃꯌꯥꯝꯒ ꯇꯧꯗꯨꯅ ꯊꯤꯟꯕꯤꯔꯛꯂꯝꯃꯤ ꯇꯣꯝꯕꯤꯗꯤ ꯑꯁꯦꯡꯕꯩꯕꯨ ꯀꯞꯄꯤꯔꯥ ꯇꯧꯁꯤꯟꯅꯔꯤꯔꯥ ꯈꯪꯗꯦ ꯄꯪꯀꯞꯇ ꯀꯞꯄꯤ ꯐꯃꯨꯡꯗꯩ ꯃꯄꯥꯟ ꯊꯣꯛꯂꯛꯎ ꯌꯥꯗꯦ ꯑꯗꯨꯕꯨ ꯐꯖꯗꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯅꯝꯗꯅ ꯀꯧꯊꯣꯛꯂꯒ ꯃꯌꯥꯝꯒ ꯈꯨꯔꯨꯝꯅꯔꯝꯃꯤ ꯃꯌꯥꯝ ꯂꯣꯏꯅ ꯍꯟꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯇꯥ ꯂꯩꯔꯥꯡꯅ ꯅꯨꯡꯁꯤꯊꯣꯏꯗ ꯉꯥꯡꯂꯤ ꯀꯔꯤꯅꯣꯕ ꯅꯪꯅ ꯇꯧꯔꯤꯁꯤ ꯑꯩꯕꯨ ꯏꯀꯥꯏꯕꯃꯨꯛ ꯅꯪꯍꯟꯗꯧꯔꯤ ꯅꯪ ꯁꯨꯃꯥꯏꯅ ꯇꯧꯗꯧꯕ ꯂꯩꯔꯗꯤ ꯃꯤꯒꯤ ꯃꯆꯥꯗꯣ ꯀꯩꯒꯤ ꯀꯥꯏꯍꯧꯕꯤꯔꯤꯅꯣ ꯁꯤꯒꯤ ꯄꯥꯎꯁꯤꯕꯨ ꯑꯩ ꯀꯃꯥꯏꯅ ꯇꯝꯗꯣꯏꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯩꯗꯤ ꯉꯝꯃꯣꯏ ꯅꯪ ꯅꯁꯥꯅ ꯍꯥꯏꯖꯧ ꯁꯨꯃꯥꯏ ꯀꯨꯝꯕꯁꯤ ꯑꯩꯁꯨꯅꯦ ꯅꯨꯡꯉꯥꯏꯅ ꯆꯦꯟꯕꯒ ꯅꯠꯇꯦ ꯏꯕꯦꯝꯃ ꯌꯥꯗꯗꯨꯅ ꯇꯧꯔꯤꯅꯤꯅꯦ ꯑꯗꯣ ꯇꯥ ꯁꯅꯥꯊꯣꯏꯗ ꯑꯩꯗꯣ ꯏꯁꯥꯅ ꯌꯥꯗꯅ ꯐꯥꯔꯒ ꯆꯦꯟꯕꯅꯦꯅ ꯈꯨꯝꯕꯁꯤ ꯅꯠꯇ꯭ꯔꯗꯤ ꯑꯩꯉꯣꯟꯗꯁꯨ ꯂꯥꯟꯅꯁꯨ ꯂꯧꯈ꯭ꯔꯅꯤ ꯅꯪꯁꯨ ꯏꯀꯥꯏꯔꯅꯤ ꯅꯪꯅ ꯈꯔ ꯐꯅꯕ ꯈꯨꯝꯈ꯭ꯔꯣꯀꯣ ꯅꯪꯒꯤ ꯋꯥꯔꯤꯁꯤꯗꯤ ꯏꯕꯦꯝꯃ ꯅꯁꯥꯅ ꯌꯥꯅ ꯆꯦꯟꯕꯁꯦ ꯌꯥꯗꯕꯤ ꯐꯥꯕꯅꯦ ꯍꯥꯏꯗꯣꯏꯅꯦꯕ ꯑꯩꯗꯤ ꯉꯝꯖꯔꯣꯏꯀꯣ ꯍꯩꯔꯣꯏꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯑꯩ ꯑꯣꯏꯗꯕ ꯉꯥꯡꯕ ꯍꯩꯔꯣꯏꯕ ꯃꯣꯏꯅ ꯑꯗꯨꯝ ꯂꯥꯏꯅ ꯈꯪꯈꯤꯅꯤ ꯑꯁ ꯅꯪꯁꯤꯗꯤ ꯍꯩꯅꯤ ꯐꯖꯅꯗ ꯍꯥꯏꯌꯨ ꯅꯣꯛꯇꯕꯤ ꯁꯤꯒꯤ ꯃꯇꯦꯡꯁꯤꯗꯗꯤ ꯄꯥꯡꯉꯣꯏ ꯏꯇꯥ ꯅꯪꯕꯣ ꯑꯩꯅ ꯍꯥꯏꯌꯨ ꯍꯥꯏꯗꯨꯗ ꯍꯥꯏꯌꯣꯕ ꯃꯣꯏ ꯑꯗꯨꯝ ꯊꯥꯖꯅꯤ ꯀꯣ ꯑꯗꯨ ꯌꯥꯝꯅ ꯐꯕ ꯅꯨꯄꯥꯗꯣ ꯅꯪ ꯂꯥꯏꯅ ꯃꯥꯡꯍꯜꯂꯦꯀꯣ ꯃꯔꯜ ꯃꯊꯨꯝ ꯋꯥꯠꯇꯕ ꯒ꯭ꯌꯥꯟꯁꯨ ꯇꯥꯕ ꯃꯁꯛꯁꯨ ꯐꯖꯕ ꯅꯨꯄꯥꯗꯨꯗ ꯅꯨꯡꯉꯥꯏꯅ ꯂꯩꯖꯧꯅ ꯁꯤꯟꯕꯤꯔꯤ ꯑꯗꯣ ꯅꯪꯅ ꯌꯥꯖꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯄꯪꯈ꯭ꯔꯦ ꯅꯪ ꯑꯃ ꯏꯕꯦꯝꯃ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯗꯣ ꯃꯃꯥ ꯇꯣꯝꯕꯤꯁꯨ ꯇꯥꯔꯝꯃꯤ ꯃꯔꯜ ꯃꯊꯨꯝ ꯂꯩ ꯍꯥꯏꯗꯨꯗ ꯆꯦꯜꯂꯨꯔꯕꯤ ꯃꯆꯥꯅꯨꯄꯤꯕꯨ ꯃꯉꯣꯟꯗ ꯊꯥꯖꯒꯦ ꯍꯥꯏꯗꯅ ꯈꯜꯂꯤ ꯍꯣꯏꯁꯦ ꯌꯥꯔꯦ ꯑꯩꯅ ꯐꯅꯕ ꯈꯨꯝꯈ꯭ꯔꯒꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯇꯧꯕꯤꯔꯤꯁꯤꯀꯣ ꯍꯦꯟꯗꯤ ꯍꯦꯟꯃꯟꯕꯅꯤꯍꯦ ꯆꯦꯜꯂꯨꯔꯕ ꯃꯇꯨꯡ ꯃꯃꯥꯅ ꯅꯨꯡꯁꯤꯊꯣꯏꯒ ꯍꯦꯝꯕꯒ ꯄꯥꯎ ꯐꯥꯎꯅꯍꯟꯗ꯭ꯔꯦ ꯑꯗꯨꯏ ꯁꯔꯨꯛ ꯁꯅꯥꯊꯣꯏꯒ ꯑꯣꯏꯅ ꯐꯖꯅ ꯄꯥꯎ ꯐꯥꯎꯅꯧ ꯍꯥꯏꯗꯨꯅ ꯀꯟꯅ ꯏꯟꯁꯤꯜꯂꯤ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤ ꯂꯥꯛꯂꯕꯁꯨ ꯃꯇꯝ ꯈꯔ ꯊꯝꯈꯤꯒꯦꯗ ꯍꯥꯏ ꯂꯩꯀꯥꯏ ꯑꯉꯥꯡ ꯑꯃꯅ ꯏꯆꯦ ꯅꯨꯡꯁꯤꯊꯣꯏ ꯂꯩꯕ꯭ꯔꯣ ꯑꯝꯇ ꯊꯣꯛꯂꯛꯑꯣ ꯇꯣꯝꯕꯤꯅ ꯀꯩꯗꯧꯔꯦ ꯀꯔꯤꯒꯤꯅꯣ ꯅꯆꯦ ꯍꯪꯂꯤꯗꯤ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯏꯆꯦꯗ ꯀꯩꯅꯣꯝꯇ ꯍꯥꯏꯔꯝꯒꯦ ꯇꯧꯕꯅꯤ ꯂꯩꯔꯗꯤ ꯑꯝꯇ ꯀꯧꯊꯣꯛꯄꯤꯔꯛꯑꯣ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯃꯨ ꯀꯩꯅꯣ ꯃꯥ ꯊꯕꯛ ꯇꯧꯍꯧꯔꯤ ꯃꯈꯨꯠ ꯊꯥꯗꯣꯛꯄ ꯌꯥꯗꯦ ꯇꯥ ꯍꯦꯝꯕꯅꯤ ꯏꯆꯦꯗꯣ ꯃꯣꯏ ꯑꯅꯤꯅ ꯍꯦꯛ ꯎꯅꯐꯝꯗꯨꯗ ꯑꯝꯇ ꯊꯣꯛꯂꯛꯑꯣ ꯍꯥꯏꯔꯛꯄꯅꯦ ꯑꯗꯨ ꯍꯥꯏꯔꯝꯒꯦ ꯇꯧꯕꯅꯦ ꯑꯗꯨꯗꯤ ꯏꯅꯦ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯀꯔꯤ ꯊꯣꯛꯆꯩꯌꯦꯅ ꯃꯤꯅ ꯄꯥꯝꯗꯗꯅ ꯎꯅꯗꯅꯕ ꯀꯣꯏꯂꯣꯠ ꯂꯣꯠꯂꯦ ꯈꯪꯂꯕꯁꯤꯗ ꯃꯃꯥꯏꯁꯦ ꯏꯀꯥꯏꯗꯕ ꯈꯪꯗꯦ ꯑꯗꯨꯝ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯒ ꯂꯩ ꯃꯥꯅ ꯐꯅꯌꯥꯝ ꯇꯧꯔꯁꯨ ꯑꯩꯅ ꯏꯆꯥꯅꯨꯄꯤꯗꯤ ꯃꯉꯣꯟꯗ ꯁꯨꯛꯄꯤ ꯍꯦꯛ ꯄꯤꯔꯣꯏ ꯉꯁꯤꯁꯨ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤ ꯂꯥꯛꯏ ꯇꯣꯝꯕꯤꯅꯗꯤ ꯐꯖꯅ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯇꯧꯕꯤꯗꯦ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡꯗꯨꯁꯨ ꯁꯥꯎꯅꯤꯡꯕ ꯑꯃ ꯌꯥꯎꯔꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥꯅ ꯆꯦꯜꯂꯨꯔꯕ ꯀꯧꯕꯅꯤꯅ ꯃꯣꯏꯅ ꯈꯔ ꯍꯥꯏꯖꯕ ꯃꯊꯧ ꯇꯥꯏ ꯈꯟꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯅꯨꯃꯤꯠꯇꯨꯁꯨ ꯇꯣꯝꯕꯤꯅ ꯃꯆꯥꯅꯨꯄꯤꯕꯨ ꯃꯇꯝ ꯈꯔ ꯂꯩꯖꯈꯤꯁꯅꯨ ꯍꯥꯏꯗꯨꯅ ꯁꯤꯈꯥꯡ ꯈꯥꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯁꯅꯥꯊꯣꯏꯅ ꯅꯨꯡꯁꯤꯊꯣꯏꯕꯨ ꯑꯃꯨꯛꯇꯪ ꯎꯅꯁꯦ ꯍꯥꯏꯃꯟꯕꯗꯒꯤ ꯂꯩꯔꯥꯡꯅ ꯇꯧꯗꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯁꯤꯟꯗꯨꯅ ꯎꯅꯍꯜꯂꯤ ꯁꯅꯥꯊꯣꯏꯅ ꯅꯨꯡꯁꯤꯊꯣꯏ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯀꯝꯗꯧꯔꯤ ꯊꯦꯡꯅꯈꯤꯗꯕꯁꯨ ꯀꯨꯏꯔꯦ ꯇꯥ ꯁꯅꯥꯊꯣꯏ
ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯅ ꯈꯨꯝꯃꯨ ꯍꯥꯏꯕꯅꯣ? ꯑꯩ ꯅꯨꯡꯉꯥꯏꯅ ꯂꯩꯕꯗꯤ ꯅꯠꯇꯦ. ꯅꯤꯡꯉꯝꯗꯕ ꯑꯃꯅ ꯏꯁꯥꯁꯦ ꯄꯨꯝꯌꯣꯝ ꯌꯣꯝꯂꯒꯅꯤ ꯍꯤꯡꯂꯤꯕꯁꯦ. ꯑꯗꯣ ꯁꯅꯥꯊꯣꯏꯁꯨ ꯍꯥꯟꯅꯒ ꯃꯥꯟꯅꯔꯝꯗ꯭ꯔꯦ. ꯃꯌꯥꯡꯁꯨ ꯌꯥꯝ ꯀꯪꯁꯤꯜꯂꯤ, ꯀꯨꯆꯨꯁꯨ ꯃꯨꯁꯤꯜꯂꯝꯃꯤ. ꯏꯁꯥ ꯅꯨꯡꯉꯥꯏꯕꯤꯗꯕ꯭ꯔꯥ? ꯈꯪꯗ꯭ꯔꯦꯗ ꯅꯨꯡꯁꯤꯊꯣꯏ. ꯊꯃꯣꯏꯅꯗꯤ ꯀꯥꯏꯔꯒ ꯀꯃꯥꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯒꯅꯤ? ꯑꯗꯨꯝ ꯈꯔꯗꯤ ꯍꯣꯡꯂꯛꯄ ꯇꯥꯕꯅꯤ. ꯅꯪꯒꯤ ꯂꯨꯍꯣꯡꯕꯗꯤ ꯀꯔꯝ ꯀꯥꯟꯗ ꯇꯥꯔꯦ? ꯑꯩ ꯂꯨꯍꯣꯡꯂꯔꯣꯏ. ꯏꯁꯥꯅ ꯄꯥꯝꯗꯕ ꯅꯨꯄꯥꯗꯨꯗ ꯑꯩ ꯂꯩꯕ ꯉꯝꯃꯣꯏ. ꯑꯩ ꯃꯥꯡꯂꯁꯨ ꯃꯥꯡꯖꯔꯁꯅꯨ. ꯏꯃꯥ ꯏꯄꯥꯒꯤ ꯃꯅꯥꯛꯇ ꯃꯈꯣꯏꯒꯤ ꯁꯦꯕꯥ ꯇꯧꯔꯒ ꯑꯗꯨꯝ ꯂꯩꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤ. ꯑꯗꯨꯅ ꯁꯅꯥꯊꯣꯏꯁꯨ ꯑꯩꯕꯨ ꯑꯃꯨꯛ ꯎꯅꯁꯦ ꯍꯥꯏꯅ ꯄꯥꯎ ꯆꯦꯜꯂꯛꯂꯅꯨ. ꯑꯩꯕꯨ ꯀꯥꯎꯊꯣꯛꯄ ꯇꯝꯃꯨ. ꯑꯐꯕ ꯅꯨꯄꯤ ꯑꯃ ꯊꯤꯗꯨꯅ ꯌꯨꯝ ꯄꯥꯟꯅꯕ ꯇꯧꯕꯤꯔꯣ. ꯅꯨꯡꯁꯤꯊꯣꯏ, ꯑꯩ ꯅꯪꯕꯨ ꯀꯥꯎꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ. ꯑꯗꯣ ꯅꯪꯅ ꯐꯅ ꯆꯦꯜꯂꯨꯔꯁꯨ, ꯅꯪꯅꯕꯨ ꯌꯥꯔꯗꯤ ꯍꯧꯖꯤꯛꯁꯨ ꯑꯩ ꯅꯪ ꯂꯧꯕ ꯉꯝꯅꯤ. ꯅꯪꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯔꯕꯗꯤ ꯏꯕꯥꯅꯤ ꯍꯥꯟꯅ ꯇꯧꯅ ꯐꯖꯅ ꯂꯣꯏꯅꯁꯤ. ꯅꯪ ꯌꯥꯅꯤꯡꯗꯕ꯭ꯔꯥ? ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯤꯋꯥ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ. ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯁꯅꯥꯊꯣꯏꯒꯤ ꯏꯃꯥ ꯄꯥꯕꯅ ꯀꯩꯁꯨ ꯑꯩꯕꯨ ꯃꯃꯧ ꯑꯣꯏꯕ ꯄꯥꯝꯃꯣꯏ. ꯅꯨꯃꯤꯠ ꯊꯥꯒꯨꯝ ꯌꯦꯡꯖꯔꯤꯕ ꯅꯥꯏꯇꯣꯝ ꯌꯥꯎꯖꯕ ꯃꯆꯥꯅꯨꯄꯥꯕꯨ ꯆꯦꯜꯂꯨꯔꯕꯤ ꯅꯨꯄꯤ ꯂꯧꯅꯤꯡꯒꯗ꯭ꯔꯅꯦ? ꯑꯗꯨꯅ ꯋꯥꯈꯜ ꯈꯟꯊꯕꯤꯌꯨ. ꯑꯩ ꯆꯠꯂꯒꯦ. ꯁꯅꯥꯊꯣꯏꯁꯨ ꯅꯨꯡꯁꯤꯔꯨꯕ ꯀꯧꯕꯅꯤꯅ ꯅꯨꯡꯁꯤꯊꯣꯏꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯖꯩ. ꯃꯃꯥ ꯇꯣꯝꯕꯤꯅꯁꯨ ꯁꯅꯥꯊꯣꯏꯒ ꯈꯪꯅꯧ ꯇꯠꯇꯅ ꯍꯥꯏꯕꯒ ꯅꯨꯡꯁꯤꯊꯣꯏꯁꯨ ꯑꯗꯨꯝ ꯌꯥꯈ꯭ꯔꯦ. ꯃꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯍꯟꯅ ꯅꯨꯡꯁꯤꯅꯈ꯭ꯔꯤ. ꯍꯦꯝꯕꯒꯤ ꯏꯃꯨꯡꯁꯨ ꯄꯥꯎ ꯂꯣꯏꯅ ꯇꯥꯔꯤꯕꯅꯤ. ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇꯪꯗꯤ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯍꯦꯝꯕꯒꯤ ꯃꯃꯥꯒ ꯅꯨꯄꯤ ꯈꯔꯒ ꯂꯥꯛꯂꯝꯃꯤ. ꯑꯗꯨꯗꯁꯨ ꯇꯣꯝꯕꯤꯅ ꯃꯆꯥꯅꯨꯄꯤꯅ ꯂꯨꯍꯣꯡꯕ ꯌꯥꯗ꯭ꯔꯤ, ꯃꯇꯝ ꯈꯔ ꯂꯩꯈꯤꯒꯦ ꯍꯥꯏꯗꯨꯅ ꯀꯟꯅ ꯍꯥꯏꯔꯤ. ꯍꯦꯝꯕꯒꯤ ꯏꯃꯨꯡꯁꯨ ꯀꯨꯏꯃꯜꯂꯛꯂꯕꯁꯤꯗ ꯁꯥꯎꯅꯤꯡꯗꯨꯅ ꯋꯥ ꯂꯣꯏꯁꯤꯟꯅꯅꯕ ꯍꯥꯏꯔꯛꯏ. ꯃꯆꯥꯒꯤ ꯏꯖꯠ ꯀꯔꯤꯁꯨ ꯌꯦꯡꯗꯅ ꯑꯍꯦꯟꯕ ꯈꯔ ꯄꯥꯝꯕꯒꯤꯗꯃꯛ ꯇꯣꯝꯕꯤꯁꯨ ꯋꯥ ꯂꯣꯏꯁꯤꯟꯅꯕ ꯍꯥꯏꯕꯗꯨꯗ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯔꯛꯂꯝꯃꯤ. ꯑꯁꯨꯝꯅ ꯏꯃꯨꯡ ꯑꯅꯤ ꯌꯥꯅꯔꯒ ꯍꯦꯝꯕꯒ ꯅꯨꯡꯁꯤꯊꯣꯏꯒꯒꯤ ꯋꯥꯔꯤ ꯂꯣꯏꯁꯤꯟꯕꯤꯔꯤ. ꯑꯗꯨꯕꯨ ꯍꯦꯝꯕꯗꯤ ꯊꯃꯣꯏ ꯁꯥꯊꯤꯅ ꯀꯥꯏꯔꯤ. ꯅꯨꯡꯁꯤꯊꯣꯏꯒꯤ ꯃꯇꯥꯁꯤꯡꯗ ꯃꯈꯣꯏ ꯑꯅꯤꯕꯨ ꯑꯃꯨꯛꯇ ꯎꯅꯍꯜꯂꯨ ꯌꯥꯝꯅ ꯍꯥꯏꯖꯩ. ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ. ꯑꯗꯨꯃꯛ ꯂꯥꯞꯅꯕꯗ ꯇꯥꯔꯤ. ꯃꯥꯒꯤ ꯅꯨꯄꯤꯅ ꯏꯃꯨꯡꯗꯨꯕꯨ ꯑꯍꯜ ꯂꯃꯟ ꯄꯥꯟꯗꯕ ꯑꯃꯒꯨꯝ ꯃꯥꯒꯤ ꯀꯨꯁꯤꯔꯥꯁꯤ ꯇꯧꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯏꯕꯣꯍꯜ ꯁꯥꯎꯅꯤꯡꯉꯤ. ꯃꯆꯥꯅꯨꯄꯤꯒꯤ ꯋꯥ ꯂꯣꯏꯁꯤꯟꯅꯕꯗꯨꯁꯨ ꯃꯄꯨꯔꯣꯏꯕ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯉꯣꯟꯗ ꯀꯝꯗꯧꯁꯤꯒꯦ ꯅꯣꯡꯃꯇ ꯇꯥꯟꯅꯗꯦ. ꯃꯥꯗꯤ ꯂꯥꯏꯅꯥ ꯆꯦꯜꯂꯕꯅꯤ, ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯄ ꯉꯝꯗ꯭ꯔꯕꯅꯤ ꯈꯟꯗꯨꯅ ꯎꯁꯤꯠꯄꯤꯗꯦ. ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯗ ꯃꯃꯥꯅ ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯈꯪꯅꯍꯜꯂꯤꯁꯤꯁꯨ ꯏꯕꯣꯍꯜ ꯈꯪꯉꯤ. ꯏꯀꯥꯏ ꯈꯪꯗꯕ ꯃꯣꯏꯅ ꯏꯀꯥꯏꯗ꯭ꯔꯕꯁꯨ ꯏꯕꯣꯍꯜꯗꯤ ꯂꯩꯀꯥꯏ ꯃꯤꯅ ꯀꯔꯤ ꯍꯥꯏꯅꯔꯝꯒꯅꯤ ꯈꯟꯕꯗ ꯏꯀꯥꯏꯕꯗ ꯂꯣꯏꯔꯤ. ꯃꯍꯥꯛ ꯋꯥꯈꯜ ꯐꯥꯊꯕ ꯉꯝꯅꯕ ꯍꯥꯏꯗꯨꯅ ꯌꯨ ꯈꯔ ꯁꯨꯝ ꯊꯛꯄꯗꯒꯤ ꯃꯁꯥ ꯌꯥꯝꯅ ꯁꯣꯟꯖꯤꯜꯂꯤ. ꯑꯗꯨꯒ ꯃꯇꯝ ꯏꯀꯨꯏ ꯀꯨꯏꯗꯅ ꯏꯕꯣꯍꯜ ꯇꯥꯏꯕꯪꯄꯥꯜꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯤ. ꯏꯕꯣꯍꯜꯒꯤ ꯀꯔꯃ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯗꯤ ꯇꯣꯝꯕꯤꯗꯨ ꯀꯞꯄꯋꯣ ꯂꯥꯎꯕꯋꯣ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯅ ꯇꯦꯡꯊꯥꯔꯝꯃꯤ. ꯑꯗꯨꯕꯨ ꯃꯊꯧ ꯃꯉꯝ ꯄꯨꯡꯂꯣꯏ ꯂꯣꯏꯈꯤꯕꯗꯩꯗꯤ ꯃꯥ ꯃꯅꯤꯡ ꯇꯝꯅ ꯀꯣꯏꯆꯠ ꯆꯠꯄ, नुपागे इरांग तौबा कोइनबा हौरक्लम्मि। सनाथोइना नुंसिदोय इबानी लापथोकनरसि नंसु नंगी चेलुबा नुपादुदा फजना हाइजरगा लुहोंगनबा तौ अइसु इमाना अइगिदमंगने हाइदना नुपी अमा लुहोंगनबा हाइना सिंगनदुना लै लुहोंगबगी मतमसु लेपख्रि अदुना ngasiना अरोइबा ओइरसि। दासनाथोय कइनो नंगना हाइदुबा मदु हेक्ते याब्राने अइसे फागिरा लाइदिरा अइना हना सि थोकने हाइबा नत्रो अदुददि यानी नंगना ngamnaba thingnani hairaga hawjikna kaidoraba ha hanadi nangi nungshibana समाजकी चटनाबी करीनो हाइना खंथबा ngamहौद्रे अदुबा हौजिकते अइमुना खंगले नंगबो अइगी इमुंगदा मौ ओइना पुसिलुबदा लैकाइना अखोइगी इमुंगबु थिना थिना ngangbदा अइ पामदे लैकाइना इज्जत तौनरिबा इकाइ खुमनाना लोइनरिबा इमुंगसे कैसु लैत्रबि चेलुरबि नंग अमगी पुकमा मंगहनबदा अइ पामदे अदुना नंगसु अइंगोंदा अमुक हनि येलक्लन नंगी चेलुरबा नुपादुसु काइनबदा कैसु लैतना काइनखिदे अदुना अइगा काइनबसु नंग कैसु खलुइ अइ चलगेको नुंसिथोइ करीदि हाइरुनि मागी खंथा हौद्रबा खोंथांग अमना माबो असुक यामना थमोइ काइरक्कनि इकाइबा नंगलक्कनि निंगलुदे अदुबु मा खक्तगी मरालदि नत्ते पुमनमक ममा तोंबीना अहेनबा पामबदगी मचाबो अफबा लंबी ताकपीबगी महुत्ता अरानबा लंबीदा लमचिंगबिखिबनि नुंसिथोइ लैरांगी मनाक्ता लाक्लम्मि लैरांगना कैदौरे बेमा अमुक सुथरगा लाइसिना लैरांग दास
ꯁꯅꯥꯊꯣꯏꯗꯣ ꯁꯅꯥꯊꯣꯏꯗꯣ ꯑꯃꯨꯛ ꯄꯥꯝꯃꯛꯇ꯭ꯔꯕꯣ ꯑꯇꯣꯞꯄ ꯑꯍꯦꯟꯕ ꯄꯩꯁꯥ ꯄꯥꯏꯕ ꯑꯃꯃꯨꯛ ꯊꯦꯡꯅꯔꯕꯣ ꯅꯪꯕꯣ ꯀꯩꯅꯣ ꯂꯩꯔꯥꯡ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯑꯩꯕꯨ ꯅꯪꯅ ꯀꯔꯤ ꯑꯣꯏꯅ ꯎꯒꯦ ꯁꯅꯥꯊꯣꯏꯗꯣ ꯂꯨꯍꯣꯡꯗꯣꯔꯦ ꯑꯗꯨꯅ ꯏꯕꯥꯅꯤ ꯂꯥꯞꯅꯔꯁꯦ ꯍꯥꯏꯔꯛꯑꯦꯅ ꯍꯥꯏꯒꯗꯧꯕꯅꯤ ꯑꯩꯕꯨ ꯑꯍꯦꯟꯕ ꯌꯥꯝꯅ ꯄꯥꯝꯕꯤ ꯑꯣꯏꯅ ꯎꯔꯕꯣ ꯅꯪꯅ ꯅꯪꯗꯤ ꯑꯍꯦꯟꯕ ꯈꯔ ꯄꯥꯝꯃꯤꯗꯅ ꯍꯥꯏꯗꯤ ꯀꯩꯁꯨ ꯃꯔꯥ ꯂꯩꯖꯗꯕ ꯅꯁꯥ ꯅꯁꯥꯁꯨ ꯌꯥꯅꯔꯒ ꯆꯦꯜꯂꯤꯕ ꯑꯗꯨꯒ ꯑꯍꯦꯟꯕ ꯑꯃ ꯎꯕꯗꯒꯤ ꯃꯤꯔꯥꯏꯈꯤꯕꯗꯣ ꯀꯥꯎꯔꯕ꯭ꯔꯣ ꯅꯪꯕꯣ ꯑꯗꯨꯗ ꯍꯟꯗꯛꯁꯨ ꯑꯍꯦꯟꯕ ꯑꯃꯃꯨꯛ ꯂꯥꯛꯑꯕ꯭ꯔꯥ ꯈꯟꯕ ꯅꯨꯡꯁꯤꯊꯣꯏꯗꯣ ꯏꯀꯥꯏꯅ ꯇꯨꯃꯤꯟꯅ ꯍꯧꯒꯠꯂꯒ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ ꯀꯔꯤ ꯊꯣꯛꯆꯩꯅ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯧꯅ ꯄꯥꯎ ꯇꯝꯃꯅꯤ ꯀꯥꯏꯅ ꯂꯥꯛꯏ ꯑꯩꯅ ꯐꯖꯅ ꯊꯦꯝꯕꯤꯅꯤ ꯈꯟꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯃꯁꯥꯅꯗꯤ ꯍꯥꯟꯅ ꯈꯟꯊꯍꯧꯗꯅ ꯆꯦꯟꯊꯣꯛꯂꯨꯔꯒ ꯑꯃꯨꯛ ꯄꯥꯝꯗ꯭ꯔꯦꯅ ꯍꯨꯟꯗꯣꯛꯑꯒ ꯆꯦꯜꯂꯨꯔꯤꯕ ꯃꯥꯕꯨ ꯀꯅꯥꯅ ꯄꯥꯝꯕꯤꯅꯤꯅ ꯑꯗꯨꯕꯨꯗꯤ ꯃꯃꯥꯒꯤ ꯃꯆꯥꯅꯤꯗꯅ ꯃꯃꯥꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯄꯨꯔꯥ ꯂꯩꯁꯥꯕꯤꯅꯤ ꯃꯥꯅ ꯑꯣꯏꯔꯤꯁꯤ ꯅꯨꯄꯥ ꯑꯃꯒ ꯑꯃꯨꯛ ꯈꯠꯆꯤꯟꯅꯔꯒ ꯅꯣꯛꯂꯒ ꯂꯩꯔꯝꯃꯤ ꯌꯦꯡꯅꯤꯡꯗꯦꯍꯦ ꯃꯣꯏ ꯃꯃꯥꯝꯆꯥꯁꯦ ꯅꯨꯡꯁꯤꯊꯣꯏ ꯍꯥꯟꯅꯗꯤ ꯀꯩꯁꯨ ꯈꯟꯗꯅ ꯀꯣꯏꯆꯠ ꯆꯠꯂꯝꯕꯗꯨ ꯉꯁꯤꯗꯤ ꯏꯀꯥꯏꯕꯅ ꯃꯄꯥꯟ ꯊꯣꯛꯈꯤꯗ꯭ꯔꯦ ꯈꯟꯊꯔꯨꯕꯗ ꯃꯌꯥꯝꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯕꯨ ꯀꯔꯤꯅꯤ ꯍꯥꯏꯅ ꯍꯥꯏꯅꯔꯝꯒꯅꯤ ꯈꯟꯕꯗ ꯑꯗꯨꯕꯨ ꯃꯃꯥꯗꯤ ꯋꯥꯈꯜ ꯇꯥꯔꯛꯄ ꯂꯩꯇꯦ ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯆꯠꯂꯤ ꯃꯅꯥꯎꯅꯨꯄꯤ ꯇꯣꯟꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯇꯧꯗꯨꯅ ꯂꯩ ꯅꯨꯡꯁꯤꯊꯣꯏꯗꯨ ꯏꯀꯥꯏꯕꯒ ꯊꯃꯣꯏ ꯀꯥꯏꯕꯒ ꯃꯃꯥꯒꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯕꯅꯤ ꯁꯨꯝ ꯈꯟꯖꯤꯜꯂꯨꯕꯗ ꯃꯁꯥ ꯃꯊꯟꯇ ꯁꯤꯖꯔꯒꯦ ꯍꯥꯏꯅ ꯈꯜꯂꯛꯂꯝꯃꯤ ꯑꯍꯤꯡ ꯃꯤ ꯂꯣꯏꯅ ꯇꯨꯝꯅꯈ꯭ꯔꯕ ꯃꯇꯨꯡ ꯅꯨꯡꯁꯤꯊꯣꯏꯗꯨ ꯃꯄꯥꯟ ꯊꯣꯛꯂꯛꯇꯨꯅ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯃꯗ ꯊꯧꯔꯤ ꯌꯥꯟꯒꯦ ꯀꯟꯅ ꯇꯧꯔꯤ ꯇꯥꯟꯖꯥꯗꯨꯗ ꯇꯣꯝꯕꯤꯗꯨ ꯃꯄꯥꯟ ꯊꯣꯛꯂꯛꯏ ꯃꯆꯥꯅ ꯇꯧꯔꯤꯕꯗꯨ ꯎꯕꯗ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯃꯆꯥꯕꯨ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯐꯥꯏ ꯅꯨꯡꯁꯤꯊꯣꯏꯅ ꯀꯞꯇꯨꯅ ꯍꯥꯏꯔꯛꯏ ꯑꯩꯕꯨ ꯈꯥꯝꯒꯅꯨ ꯏꯃꯥ ꯊꯥꯗꯣꯛꯑꯣ ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯑꯩꯅ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯆꯠꯄ ꯈꯥꯝꯗꯕꯒꯨꯝ ꯊꯧꯅꯥ ꯍꯥꯞꯄꯤꯈꯤꯕꯒꯨꯝ ꯉꯁꯤꯁꯨ ꯈꯥꯝꯒꯅꯣ ꯑꯗꯩ ꯁꯔꯨꯛ ꯑꯩꯕꯨ ꯊꯧꯅꯥ ꯍꯥꯞꯄꯤꯌꯨ ꯏꯃꯥ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯏꯆꯥ ꯆꯠꯈꯤꯕ ꯌꯥꯔꯣꯏꯌꯦ ꯏꯃꯥꯒ ꯅꯨꯡꯉꯥꯏꯅ ꯅꯣꯛꯇꯨꯅ ꯍꯤꯡꯒꯗꯕꯅꯦ ꯀꯔꯤꯒꯤ ꯅꯪꯅ ꯏꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯦ ꯍꯣꯠꯅꯔꯤꯕꯅꯣ ꯏꯃꯥ ꯅꯪꯅ ꯋꯥꯈꯜ ꯊꯥꯕꯤ ꯃꯃꯥ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩꯕꯨ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯂꯝꯖꯤꯡꯕꯤꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯒꯗꯕꯅꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯃꯃꯥ ꯑꯃ ꯑꯣꯏꯔꯒ ꯃꯃꯥ ꯑꯃꯒꯤ ꯆꯞ ꯆꯥꯕ ꯃꯒꯨꯟ ꯑꯃꯠꯇ ꯌꯥꯎꯗꯦ ꯅꯪꯗꯤ ꯑꯍꯦꯟꯕ ꯄꯥꯝꯕꯤ ꯀꯌꯥꯀꯤ ꯅꯨꯡꯉꯥꯏꯕ ꯊꯤꯗꯨꯅ ꯆꯠꯄꯤ ꯃꯆꯥ ꯃꯋꯥ ꯂꯩꯅ ꯅꯨꯄꯥ ꯀꯣꯏꯕꯤꯅꯦ ꯅꯪ ꯌꯥꯝꯅ ꯐꯠꯇꯦ ꯏꯃꯥ ꯅꯪꯅ ꯑꯐꯕꯤ ꯑꯣꯏꯔꯝꯂꯕꯗꯤ ꯉꯁꯤ ꯑꯣꯏꯔꯤꯕ ꯁꯨꯃꯥꯏꯅ ꯑꯣꯏꯔꯝꯂꯣꯏꯗꯕꯅꯦ ꯇꯣꯝꯕꯤ ꯉꯁꯤꯗꯤ ꯃꯆꯥꯒꯤ ꯀꯜꯂꯕ ꯋꯥꯍꯩ ꯀꯌꯥꯁꯤꯅ ꯋꯥꯈꯜ ꯇꯥꯔꯛꯂꯤ ꯃꯁꯥꯅ ꯇꯧꯖꯈꯤꯕ ꯑꯁꯣꯏꯕ ꯃꯌꯥꯝꯗꯨ ꯈꯪꯖꯔꯛꯂꯤ ꯃꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯃꯨꯡꯁꯤꯕꯨ ꯂꯩꯀꯥꯏꯅ ꯇꯣꯉꯥꯟꯅ ꯏꯟꯊꯣꯛꯄꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯄꯨꯔꯣꯏꯕ ꯏꯕꯣꯍꯜꯅ ꯂꯩꯈꯤꯗꯕꯁꯨ मागी फट्रब लमचत्सिन मरम ओइरगा लेखिदबनी मचाबु वारक वातेम तौबगी महुत्ता माने हेनदु फट्टब लमचत्ता पुसिनबिबनी असिगुम्ब कया असि खंथरुबदा ngasidi masu thamoi machet tana kaiduna kaple imalale aide fattabi mamane ipuroi busu aida hatpani ai muk fattaba sangsar sidadi suna leiramlo karigi ichane sige no hodariba sigadabade imane aina fattabadagi thokiba gakdane ichagi punchi busu kaisu leitraba ahenba pablu makan bire imag na sidi ichasi ki mapamda imalat kre ngai hakti mama machado punna kamina dunale imong dasu tondu phamongda mache ga mama ga na hainari basing du taraga kapli bani nungsi thoina ima nangsu leitrabadi ton ga ibani ni karam na lehogane aduna ngasidagi ima nang wakal taru aduga ikoi punna achumba lambida chattuna nuksinna leminarase bema ima aranba thabak amuk hana tauraru afaba mama ama oiduna ikoi punna hingminarase asumna numitchidagi mama machamak wakal taraduna makoina tauramba aranba thabak kayadu semdoknaduna harau nungaina nungsinna leiminari aduga nungsi thoidi amuk hana mayum pankidre mamaga punna leiminari
ꯇꯣꯟꯗꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯌꯨꯝ ꯄꯥꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤ꯫